movie asigi ahubsinda nong chuba hingumada nupa amana yumamada box ama puduna kakalali masigi hek matang sindana crematorium amagi mapanda thaba bench amada ahaloreba wakal cheneraba nupa amagi thawai yaudro hakchang nong maraktuda leiba uri aduga masigi hek matang sindana ahaloreba nupa ama police station da maki masunupi mangkre hedru complaint tobu lagli nupa asi maming Dr. Shyam Kattu lebak miyamna sakang making naraba yamna maming leba psychiatrist amani hek ahobada ukiba nupa aduna proliba box aduna kari yawi makoi ahongi wari asi karamna mari lenar kadoribno haibadudi movie asi wari asi taraga khangbirasi Kurukshetra ngasi mayangwedam amuk puzarli movie asidi hantakta 2025 ta release tokiba Telugu movie Tribanadhari Barbarik crime suspense amasung thriller category movie asina IMDb masung Prime Video da out of 10 gi manungna 6.6 star gi rating phangli wari asi karam tawgi mayam punna taminasi Dr. Shyam no maki masunupi mangkre hedna police station da complaint tawu lakpa badamdadi station adugi SI Kurukshetra Chief Minister gi hui mangkre hedna maki bo hui du thina bakan laknari aduna masunupi gi missing complaint iba lakpadu phajana puning changni yengchin biramde madui mawta Chief Minister na maki bo hui du pungamagi manungda atu matamda yamna thuna thiraga purau haiduna yamna thina nganglakpadagi mahangna mo makha taba officer singda mo hui du thuna thirakna chai aduna SI Kurukshetra mahak thabak chili ngayaktang phamko haiduna Dr. Shyambu station gi phampham aduda Dr. Shyambu phamduna ngaihalingi tanja aduda ngarangi numidang warangi pung tarum tarakpada masunpi mahaka drama yengma lakibudu ningsinglagi masumapu yengma lakminariba drama asi mamingna Barbarik tasengna makidi Barbarik haibasi Mahabharati wari paringda bhimgina masunupa aduga katorka chikini machanupani Mahabharati wari paringi matungina Vim Arjun namasung Karna jingba akanma Maharathi singna Mahabharati lanjao si loisinma matamda matam khara changani haribasu katorka chiki machanupa Barbarik hariba nupa sinadi lanjao sibu mikupta loisinma ngami aduna Mahabharati character mayam asigi manungdagi Dr. Shyam Kattu na khwaidagi pamdebsi Barbarik hariba nupa asini aduna magi drama asi masunupibu yenghanimaidamak thawoina puduna lagibani asumna masunupiga mabani drama asum yengminabada masunupidu wastung chaluge haina thokra matung naihak leya fawda masunupi changakta aduda mahak pakatuna mapan thokna masunupibu thiri aduga naihak matungda masunupisu maki manakta lakpadagi mangna pakatchara madudi fare aduga hariba numit asi August ki tang 13 numidang wairangi pung 3 khare helpa matam aduaini asumna masumapu drama hall gi mapanada achapot chase haidna chananaba makhoi ningi plate amom lerami adubu maki masunupi Nidhi ahaloreba wakhal sainaraba nupa amana chadabagi aram khoram golina makhoi de yengduna lebadu nungai teduna maki plate adu ahaladungi manakta pusenduna piri matawdu buda Dr. Shyam su maki plate adu pusenduna wakhal choireba nupa adu da piraga makhoi hom punna paminari hariba nupa simak movie sigi ahubasinda crematorium amagi mapanda wakhal choireba nupa thawai yauna tariba nupadu oigadoribani tasena makiti Dr. Shyam Kattu gi machanupaga mamu nupiga lebak thiba thodo amadagi leikidrabani maki haibobu tawang panasida machaga mamu nupina thamamiwa maki amatta ngaijarbi masunupi Nidhi khakta ngairabani aduna pikna mama mapa kaina krabi maki masunupi Nidhi bu mangna mama mapa sangna mathwaidagi su hena luna khanna yokjarabani aduga masunupi Nidhi na mangkhiba August ki tang 15 gi ayuk asidana mahangna seminar ama chananamagidamak maki court phawa masunupi na listen biraga masunupi gi school bag aduna mahangna masunupi da posan bikibani aduga masunupi ne school chakkiba aduga mahangna seminar yawba lakibani aduga mahangna seminar loirakpa nungthili matamudaida nong chusilakpadagi tuition tawphumdagi masunupi du tuition gi oza adu mahangna lawba laklage haidna phone tawrubada tuition gi oza aduna ngasidi Nidhi tuition lakte harakpadagi mahangna mu bus driver Manikananda phone tawduna hanglubada masunupi Nidhi mahangna mayumda thambiramlamni haidna hayagli adubu Dr. Shyamna phone toribasidi maki mayumdagini aduga masunupi di mayumda leiba natte aduna mahangna Nidhi gi mamanabida amuk phone tawduna Nidhi leibra haina hanglubada mamanaminasu mak su khangde maka leiminade mayumda damak hankrabani haidna khumlakpa tanja asimaktada Police ki gari ama siren khongna station da thogilakpadagi makon tabada Dr. Shyam gyan lakli haibadi mangna na saidagi khalluriba mayamsi mawanga thokiba thodok sing adugi flashback oina ningsing laglibani
ꯑꯗꯨꯒ ꯀꯣꯟꯁꯇꯦꯕꯜ ꯆꯟꯗꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯋꯥꯟꯊꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯕ ꯌꯥꯗꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯋꯥꯟꯊꯒꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯨꯁꯥꯏꯗ ꯀꯦꯁ ꯑꯃ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕꯅꯤ ꯃꯗꯨꯗ ꯁꯨꯁꯥꯏꯗ ꯇꯧꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯗꯨꯗ SI ꯄꯨꯔꯨꯁꯣꯠꯇꯝꯅ ꯆꯟꯗ꯭ꯔꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯔꯒ ꯋꯥꯟꯊꯔꯕꯗꯤ ꯅꯪ ꯄꯨꯂꯤꯁ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯄꯨꯂꯤꯁ ꯑꯣꯏꯕ ꯇꯣꯛꯊꯣꯛꯂꯣ ꯗ꯭ꯌꯨꯇꯤꯒ ꯑꯝꯇ ꯆꯠꯂꯨꯔꯒꯅꯨ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯨꯝ ꯂꯩꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯗꯨꯝ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯁꯇ꯭ꯌꯕꯨ SI ꯄꯨꯔꯨꯁꯣꯠꯇꯝꯅ ꯀꯧꯁꯤꯜꯂꯒ ꯀꯔꯤ ꯃꯇꯥꯡꯒꯤ ꯀꯦꯁꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗꯨꯗ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯀ꯭ꯂꯥꯁ 10ꯗꯃꯛ ꯀꯥꯖꯔꯤꯕ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯁꯨꯅꯨꯄꯤꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯍꯟꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤ ꯅꯤꯙꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯒ SI ꯄꯨꯔꯨꯁꯣꯠꯇꯝꯅ ꯁꯔ ꯋꯥꯈꯜ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯡꯗ ꯆꯥꯎꯔꯛꯄꯅꯤꯅ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅꯕꯨꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯖꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯍꯥꯏꯕꯗꯤ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯃꯁꯨꯅꯨꯄꯤꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅ ꯈꯟꯖꯔꯕꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯀꯅꯥꯒꯨꯝꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯒ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯒ SIꯅ ꯃꯈꯥ ꯇꯥꯗꯨꯅ ꯁꯔ ꯋꯥꯈꯜ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯕꯤꯒꯅꯨ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯔꯒꯤ ꯀꯦꯁ ꯑꯁꯤ ꯑꯩ ꯑꯦꯁꯥꯏꯟ ꯇꯧꯖꯒꯦ ꯌꯥꯝꯅ ꯊꯨꯅ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯆꯟꯗ꯭ꯔꯁꯨ ꯍꯣꯇꯦꯜꯗꯒꯤ ꯆꯥꯅꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ SIꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤ ꯃꯗꯨꯗ SI ꯄꯨꯔꯨꯁꯣꯠꯇꯝꯅ ꯆꯟꯗ꯭ꯔ ꯉꯥꯏꯈꯣꯅꯦ ꯅꯪ ꯁꯔꯒꯤ ꯃꯁꯨꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒ ꯈꯔ ꯑꯝꯇ ꯊꯤꯃꯤꯟꯅꯔꯨꯁꯨ ꯍꯥꯏꯔꯛꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯕꯗ ꯐꯥꯎꯕ ꯃꯊꯟꯇ ꯋꯥꯟꯊꯖꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯃꯥꯡꯈꯤꯕꯗꯨ ꯊꯤꯃꯤꯟꯅꯔꯨꯁꯨ ꯍꯥꯏꯔꯛꯄꯗꯨꯗ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯗꯨꯅ ꯁꯔ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩ ꯃꯇꯦꯡ ꯑꯉꯝꯕꯃꯈꯩ ꯄꯥꯡꯖꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯗꯅ ꯃꯥꯒꯤ ꯐꯣꯟꯗ ꯃꯁꯨꯅꯨꯄꯤꯒꯤ ꯋꯥꯜꯄꯦꯄꯔ ꯌꯥꯎꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯔ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤꯅ ꯁꯤꯔꯤꯕꯁꯦ ꯁ꯭ꯃꯥꯔꯠ ꯋꯥꯆꯅꯤ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯪꯂꯛꯄꯗꯨꯗ ꯆꯟꯗ꯭ꯔꯅꯁꯨ ꯀꯔꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯔ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯈꯨꯗꯛꯇ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯄ꯭ꯔꯕꯛ ꯆꯪꯁꯤꯟꯗꯨꯅ ꯅꯤꯙꯤꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯗꯨ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯔꯤ ꯃꯗꯨꯗ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤ ꯀꯣꯇꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯤ ꯍꯥꯏꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯀꯣꯇꯤ ꯍꯥꯏꯕ ꯖꯒꯥꯁꯤ ꯍꯦꯛ ꯄꯜꯂꯛꯄꯗ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯤ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥꯅꯤ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯅꯤꯙꯤ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ ꯑꯣꯒꯁꯠꯀꯤ ꯇꯥꯡ 1ꯗ ꯍꯧꯖꯤꯛ ꯃꯥꯡꯈꯤꯕ ꯅꯤꯙꯤꯒꯤ ꯒꯥꯔꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯐꯪꯂꯤꯕ ꯀꯣꯇꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯒꯥꯔꯤ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯑꯃꯅ ꯔꯥꯝ ꯑꯗꯨꯒ ꯑꯃꯅ ꯗꯦꯕ ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕ ꯁꯤꯟꯗ ꯅꯤꯙꯤ ꯃꯥꯡꯈꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯌꯨꯝ ꯑꯃꯗ ꯕꯣꯛꯁ ꯑꯃ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ B.Tech ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯦꯕ꯭ꯔꯣꯗꯇ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯅꯤꯡꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯚꯤꯖꯥ ꯑꯃꯁꯨꯡ ꯄꯥꯁꯄꯣꯔꯠ ꯇꯥꯟꯅꯔꯤꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯗꯦꯕꯗꯤ ꯖꯨꯋꯥꯔꯗ ꯉꯥꯎꯕ ꯖꯨꯋꯥꯔꯤꯅꯤ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥ ꯄꯗꯃꯒꯤꯗꯤ ꯁꯪꯒꯣꯝꯒꯤ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯦꯛꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯏ ꯑꯗꯨꯒ ꯔꯥꯝꯁꯨ ꯗꯦꯕꯒꯤ ꯃꯗꯣꯝꯆꯥ ꯄꯗꯃꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯂꯥꯛꯂꯤꯕꯁꯤꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯗꯥꯁ ꯍꯥꯏꯕ ꯒꯦꯡ ꯂꯤꯗꯔ ꯑꯁꯤ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯕꯥꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯕꯗꯤ ꯍꯨꯏ ꯑꯃ ꯀꯣꯟꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯨꯏ ꯑꯃꯃꯝ ꯂꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕ ꯎꯔꯤ ꯃꯈꯣꯏꯅ ꯃꯅꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯒꯦꯡ ꯂꯤꯗꯔ ꯗꯥꯁ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯗꯥꯁꯀꯤ ꯀꯔꯕꯥꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯨꯏ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯍꯥꯞꯆꯤꯟꯗꯨꯅ ꯍꯨꯏ ꯄꯨꯕ ꯁꯥꯔꯒ ꯀꯅꯥꯁꯨ ꯈꯪꯍꯟ ꯎꯍꯟꯗꯅ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕꯅꯤ ꯃꯁꯤꯅꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯨꯏ ꯑꯃꯃꯝ ꯁꯦꯟꯅꯔꯤꯕꯁꯤ ꯑꯗꯨꯒ ꯔꯥꯝꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯍꯥꯟꯕꯅꯤ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ ꯃꯥꯗꯤ ꯄꯨꯡꯉꯛ-ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯗꯦꯕꯗꯤ ꯗꯥꯁꯀꯤ ꯗ꯭ꯔꯒꯀꯤ ꯒꯦꯡ ꯈꯨꯄꯨ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯗꯥꯁꯇꯒꯤ ꯂꯨꯄꯥ ꯂꯥꯈ 50 ꯄꯨꯔꯒ ꯁꯤꯡꯗꯅ ꯂꯩꯔꯤꯕꯅꯤ ꯑꯅꯧꯕ ꯁꯪꯁꯥꯔ ꯑꯃꯗ ꯆꯪꯂꯛꯄꯗꯨꯗ ꯔꯥꯝꯗꯨ ꯏꯉꯛ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯗꯥꯁꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯤ ꯑꯗꯨꯒ ꯗꯦꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯗꯦꯕ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯗ ꯄꯩꯁꯥꯕꯨ ꯊꯣꯛꯇ꯭ꯔꯕ ꯄꯩꯁꯥꯕꯨ ꯐꯪꯗ꯭ꯔꯕ ꯃꯤ ꯑꯗꯨꯝ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯒꯤ ꯂꯨꯄꯥ ꯂꯥꯈ 50ꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯆꯤꯡꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯥ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯇꯣꯟꯕ ꯄꯩꯁꯥꯗꯨ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯗꯦꯕ ꯄꯥꯈꯠꯅ ꯕꯣꯁ ꯑꯩ ꯌꯥꯅꯕ ꯁꯤꯟꯖꯔꯛꯂꯒꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯈꯠꯆꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯟꯅꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯗꯦꯕꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯗꯨ ꯇꯥꯕꯗ ꯗꯥꯁꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯊꯧꯗꯨ ꯍꯥꯟꯅ ꯇꯧꯊꯣꯛꯂꯨꯔꯣ ꯗꯦꯂꯤꯚꯔꯤꯗꯨ ꯍꯥꯟꯅ ꯄꯤꯊꯣꯛꯂꯨꯔꯣ ꯍꯥꯏꯔꯒ ꯍꯨꯏ ꯑꯉꯧꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯤ ꯍꯨꯏ ꯑꯁꯤ ꯃꯉꯛꯁꯝꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤꯗ ꯗ꯭ꯔꯒ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯀꯁꯇꯃꯔꯗ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯗꯦꯕꯅ ꯍꯨꯏ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯨꯗ ꯗꯥꯁꯅ ꯉꯥꯏꯈꯣ ꯗꯦꯕ ꯅꯪꯒꯤ ꯑꯇꯣꯞꯄ ꯑꯣꯐꯔ ꯑꯃꯒ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯗꯣꯝꯆꯥ ꯄꯗꯃꯥꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯧꯗꯣꯛꯂꯒ ꯃꯥꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯌꯥꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯂꯨꯄꯥ ꯂꯥꯈ 50ꯗꯨ ꯀꯣꯛꯄꯤꯒꯦ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯗꯦꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ
ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯗꯣꯝꯆꯥ ꯌꯥꯅꯕ ꯉꯥꯡꯅꯕ ꯉꯝꯂꯕꯗꯤ ꯂꯥꯛ 60ꯗꯨ ꯁꯤꯡꯗ꯭ꯔꯕꯁꯨ ꯌꯥꯒꯗꯧꯔꯤ, ꯁꯤꯡꯅꯤꯡꯉꯥꯏ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯤꯕꯅꯤ꯫ ꯃꯁꯤ ꯃꯇꯨꯡ ꯔꯥꯝ ꯑꯃꯁꯨꯡ ꯗꯦꯕ ꯗꯥꯁꯀꯤ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯝꯕꯤꯗ ꯊꯧꯔꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯔꯥꯝꯅ ꯗꯦꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ, ꯍꯨꯏꯁꯤꯅ ꯀꯔꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯗꯦꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ, ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯦ, ꯅꯪꯒꯤ ꯒꯥꯔꯤ ꯊꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯊꯧ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯆꯨꯝꯅ ꯊꯧꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯚꯦꯟ ꯑꯃꯁꯨ ꯊꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯚꯦꯟ ꯑꯗꯨꯒ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯒ ꯌꯥꯡꯕ ꯆꯞ ꯃꯥꯟꯅꯅ ꯊꯧꯃꯤꯟꯅꯔꯒ ꯗꯦꯕꯅ ꯍꯨꯏꯒꯤ ꯃꯉꯛꯁꯝꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯄꯤꯔꯤ꯫ ꯑꯗꯨꯒ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯄꯩꯁꯥ ꯆꯕꯨꯟ ꯑꯃ ꯄꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤ ꯃꯌꯥꯏꯃꯛꯇꯨꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯑꯇꯦꯟꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯇ꯭ꯔꯛ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯝꯗꯤ ꯈꯔ ꯄꯥꯈꯠꯅ ꯄꯨꯂꯤꯁꯅ ꯐꯥꯔꯗꯤ ꯀꯝꯗꯧꯒꯗꯧꯔꯤꯕꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨꯗ ꯗꯦꯕꯅ ꯀꯔꯤꯁꯨ ꯈꯟꯒꯅꯨꯍꯦ, ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯕ ꯅꯠꯇꯦ, ꯐꯥꯔꯕꯁꯨ ꯍꯨꯏꯗꯨ ꯈꯛꯇ ꯐꯥꯖꯒꯗꯧꯅꯤ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯆꯦꯟꯅꯔꯣꯏ, ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯨ ꯂꯣꯏꯔꯕ ꯗꯦꯂꯤꯚꯔꯤꯗꯨ ꯄꯤꯔꯨꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯀꯁꯤꯅꯣ ꯑꯃꯗ ꯂꯥꯛꯇꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤ꯫ ꯔꯥꯝꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯨ ꯌꯥꯎꯕ ꯅꯠꯇꯦ, ꯗꯦꯕꯅ ꯁꯥꯟꯅꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯗꯦꯕꯅ ꯌꯥꯝꯅ ꯃꯈꯧ ꯄꯥꯎꯅ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨꯅꯦ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ, ꯅꯪꯅ US ꯆꯠꯄꯒꯤ ꯃꯊꯥꯒ ꯁꯥꯔꯤꯕꯗꯣ ꯀꯔꯤꯁꯨ ꯁꯥꯔꯨꯅꯨ, ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖ꯭ꯋꯥꯔꯗ ꯃꯥꯒꯤ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯗꯥꯁꯀ ꯂꯣꯏꯅꯅ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯒ ꯃꯥꯒꯤ ꯊꯨꯡꯂꯛꯄ ꯁꯦꯌꯔ ꯈꯨꯗꯤꯡꯃꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯃꯥꯡꯍꯟꯕꯗꯒꯤ ꯗꯥꯁꯀꯤ ꯂꯨꯄꯥ ꯂꯥꯛ 60 ꯇꯣꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯨꯚꯤ ꯑꯁꯤ ꯄ꯭ꯔꯦꯖꯦꯟꯠ ꯁꯤꯟꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯆꯟꯗ꯭ꯔ ꯅꯤꯙꯤꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯂꯣꯀꯦꯠ ꯇꯧꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯂꯣꯀꯦꯁꯟ ꯑꯗꯨꯅ ꯌꯨꯝ ꯑꯃꯗ ꯁꯣꯠ ꯇꯧꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯄꯗꯨꯗ ꯅꯤꯙꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯙꯤ ꯀꯧꯕꯕꯨ ꯀꯅꯥꯅꯣ, ꯃꯐꯝ ꯑꯁꯤꯗ ꯅꯤꯙꯤ ꯀꯧꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯄꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯇꯥꯔꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯆꯟꯗ꯭ꯔꯅ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯁꯝ ꯃꯦꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯊꯪꯅꯕ ꯀꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯅꯗꯤ ꯅꯨꯄꯥꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯩ, ꯑꯩꯅ ꯊꯤꯔꯛꯄ ꯘꯔꯤꯒꯤ ꯂꯣꯀꯦꯁꯟꯗꯨꯗꯤ ꯅꯌꯨꯝꯗ ꯇꯥꯛꯂꯤꯅꯦ, ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ, ꯀꯗꯥꯏꯗ ꯊꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯘꯔꯤ ꯍꯦꯛ ꯄꯜꯂꯛꯄꯗꯒꯤ ꯅꯤꯙꯤꯒꯤ ꯘꯔꯤꯗꯨ ꯄ꯭ꯔꯞ ꯂꯧꯊꯣꯛꯂꯒ ꯁꯔ, ꯘꯔꯤ ꯑꯁꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ, ꯁꯤꯗꯤ ꯑꯩꯅ ꯀꯣꯇꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯇꯒꯤ ꯈꯨꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯆꯟꯗ꯭ꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯘꯔꯤ ꯈꯨꯟꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯨ, ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯗꯤ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯃꯥꯅ ꯘꯔꯤ ꯈꯨꯜꯂꯛꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯖꯒꯥ ꯑꯗꯨꯗ CCTV ꯀꯦꯃꯦꯔꯥ ꯈꯤꯟꯕ ꯎꯔꯛꯄꯗꯒꯤ ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯔꯥꯝꯅ ꯄꯥꯁꯄꯣꯔꯠ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯥꯁꯄꯣꯔꯠ ꯑꯃꯁꯨꯡ ꯚꯤꯖꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗꯗꯤ ꯄꯥꯀꯤꯁꯇꯥꯟ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃ ꯆꯠꯂꯣꯏꯕꯣ, ꯑꯗꯨ ꯅꯠꯇꯕ US ꯀꯥꯗꯤ ꯋꯥꯈꯜ ꯇꯧꯔꯨꯔꯒꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯪꯒꯤ ꯂꯨꯄꯥ ꯂꯥꯛ 60 ꯍꯥꯟꯅ ꯊꯤꯔꯨꯀꯣ, ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯁꯤꯗ ꯅꯪꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯄꯤꯁꯜꯂꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯔꯥꯝꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯍꯥꯟꯅ ꯊꯤꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯪꯂꯛꯀꯦ ꯇꯧꯕꯒ ꯇꯟꯖꯥ ꯆꯥꯟꯅꯔꯨꯗꯨꯅ ꯃꯥꯡꯅ ꯏꯟꯊꯣꯔꯛꯄ ꯊꯣꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯃꯛ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯤꯕ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯠꯁ ꯄꯤꯁꯜꯂꯨ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗꯒꯤ ꯔꯥꯝꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯝꯒ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯝꯒꯤ ꯊꯕꯛ ꯑꯁꯤ ꯁꯨꯡꯁꯣꯏꯗꯅ ꯌꯥꯒꯅꯤ, ꯇꯧꯕꯇꯕꯨ ꯄꯩꯁꯥ ꯍꯥꯟꯅ ꯊꯤꯕꯤꯔꯨꯀꯣ, ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ, ꯃꯪ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯔꯥꯝꯁꯨ ꯈꯔ ꯏꯀꯥꯏꯅ ꯄꯩꯁꯥ ꯑꯗꯨ ꯑꯦꯔꯦꯟꯖ ꯇꯧꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯔꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧ, ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯃꯣꯟ ꯇꯧꯕ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯌꯥꯅꯤꯡꯕꯒꯨꯝꯅ ꯎꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯦꯕꯒꯤ ꯑꯟꯇꯤ ꯄꯗꯃꯥꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗ ꯁꯪꯒꯣꯝꯗ ꯏꯁꯤꯡ ꯌꯥꯝꯕꯒꯤ ꯆꯥꯡ ꯑꯗꯨ ꯍꯦꯟꯃꯜꯂꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯄꯗꯃꯥ ꯒꯨꯟꯗꯥ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯀꯔꯕꯥꯔ ꯇꯧꯕ ꯃꯇꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯖꯩ, ꯅꯤꯌꯣꯝ ꯀꯥꯏꯕ ꯑꯣꯏꯗ ꯄꯥꯗ ꯇꯧꯕ ꯌꯥꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯦꯛꯁꯤꯒꯤ ꯑꯦꯀꯥꯎꯟꯠ ꯕꯣꯏ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯦꯛꯁꯤ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯥꯏꯟ ꯊꯤꯔꯝꯕꯗꯨ ꯎꯕꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯐꯝꯂꯝꯂꯤꯕ ꯗꯦꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯐꯣꯟꯗ ꯌꯦꯡꯁꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯗꯨꯅꯁꯨ ꯄꯗꯃꯥꯗ ꯌꯥꯝꯅ ꯀꯤꯖꯅ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅꯨꯄꯥ ꯗꯦꯕꯅ ꯊꯧꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯄꯗꯃꯥꯅ ꯗꯦꯕꯗ ꯗꯦꯕ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯒꯥꯔꯤ ꯊꯧꯔꯤꯕꯕꯨ, ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯕꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗꯨꯗ ꯗꯦꯕꯅ ꯑꯟꯇꯤ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯩꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯀꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅ ꯇꯁꯦꯡꯅ ꯀꯔꯕꯥꯔ ꯑꯁꯤ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯅꯤꯡꯕꯒꯤ ꯊꯧꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯄꯗꯃꯥ ꯃꯊꯣꯏ ꯄꯦꯟꯖꯔꯤ, ꯍꯔꯥꯎꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯗꯥꯁꯅ ꯃꯥꯒꯤ ꯈꯣꯡꯂꯩ ꯈꯔ ꯄꯨꯔꯒ ꯗꯦꯕꯅ ꯃꯥꯒꯤ ꯃꯗꯣꯝꯆꯥ ꯄꯗꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯝꯂꯒꯅꯤ ꯌꯥꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯃꯨꯛꯈꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯗꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤꯗ ꯗꯥꯁ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯗꯃꯥꯅ ꯗꯥꯁꯇ ꯍꯥꯏ, ꯅꯪꯕꯨ ꯌꯨꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯨꯛ ꯇꯧꯔꯝꯃꯦ, ꯍꯧꯖꯤꯛꯅ ꯀꯔꯤꯃꯨꯛ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯗꯥꯁꯅ ꯃꯦꯗꯥꯝ, ꯑꯩ ꯍꯨꯏꯒꯤ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯈꯔ ꯇꯧꯖꯔꯤ,
Maduda Padmana Karina Hui Karabadi. Hui Musim the Yolabana Nangwa. Maduda Dasta Natantimina, Madame on Tokpa. Ado, Dave Nasu, what is Saramani? Aigi Karabasi, Melano Sakara Matin Pombu Harry. Maduda Padma, Pukulaga, Daski Manaka Tansilaga. Daski Mamma the Kubana set lang with Targa. Hey, I Sangom the Sincre Yambe Wani, who Yambe Taboti Todi. Nangi adugumba drug karbarda ini yaugni khalrib hai matung munon nasab to amhona utkanu haiduna yama thina chairaga tanto piragli aduga da sex khibaga devanam kada tawsinaduna manegi manaka changsilaga anti ai lankre ai lukoksina sungma tabak drug karbar tawe ba khangdabagi pullubani haijanari maduda padmana yama saun hai mitina baibaje masak pasana khanglaga kanano khanglaga tinagadabani Nangi tawong to na tawd to nangi da moina kari walan bagi haina yamna sauna jam naga changkre masigi matungna ramna taxi thawdna lakda visa office ki nupi dra khamlagli maduda gai thorongni madu ram oiram maduda ngaikone nangu visa ki lakundra du gari asi tawga tanmu ngamgaduri bra haina hanglu maduda nupi du flat tawoi mongda madam aduna talabadi aina hanuwa khwang kola kandaga oirapu yai Maruda nupi du sum momon tori aduga maki office sore kumhorge paisa kya tarabagi hangbuda ramna paisa gi di yarani madam hairu badada nupi dana ai yana na chakado bonate ai gi boss yana na chalo aduga nangi visa du yar kado asi haraga maki ataw paisa du namduna online payment tawsulamna ka kumkre aduga kumlum daida aibu medam kobigano aigi ming satya kawi haiduna masagi maming taklumnaga satya aduma kumthakre maduna haibadi satya na ramu nuksijai pamjai masai matungdagidi satya amasung ram toina unarakpada natana satya na rangi memda laktuna magi mama fawa khangnarabani aduga hariwa thodok asi yamna kuiba matam gi wanate hapta amamuki manungda thoklibani maduna haibadi mawani amuna amagi manamda yamna sengna mu tana khangnabadi natri masai matung satya na thabok chananaba ramu kowdagi ramju satya gi memna lakli aduga ramna satya gi memna changlakpa matamda satya irujaba loiraga sari ama setuna masam kanganna hotnarame madu ubada ramna satya bu yamna nuksina romantic oina konjerubani adubu satya dadi ramna tori mongasi yamna sauningma yamna hainada mong oirubadagi mongonda kupanga tharamlaga thangnama kada thonglonsin duna kapraga leithokre aduga ramsu kari tawgadabuna tafung khangdana thong tinduna mahak langre haina haijari adubu satyadi kamanungda aduma kaptuna leiri thodosina mangna pelingai chai nipan mapanda ngai ngai thokewa yamna tujungningai oiba thodo amu ningsinghalle aduna mahak thongadu adumuk lonchinduna leiki Masi matungna numit adumaki numinang waramda ram satya namuhana kaurupadagi satyaga memda lakmatamda satya wakal khara phatharaga mahangna pingai sahi nipan mapunda ngai ngai da mahangna yamna thazakiba mahangmaki kakamang namungona chatakiba yamna thamuk chaput thodu adu Ramda kapna liri madui matungdagidi maki punchi asi yamna naitom taba akiba punchi ama loiduna lakibani adubu ram tengrubadagi maki punchida hingmui maha oma phangjaki haiduna ramda tamjari adu tabada ramsu mapunchi supa satyagidamak lepigani hairi Masi matungna movie asi present sinda amu halaktuna Dr. Shyam amsung Chandra makoyanina CCTV camera gi footage adu yengu matamda maki masunupi adu kanaga nupa karana behemrungda nupa karana namdura machin menchilaga behemrungda hapchinduna puki wadu uba pangli Murudagi Chandra van driver amsung generiba miyoi adu phagalaga custody da pukatuna phutharaga machin hangli ahanbada kari sukang di haina khumbu yaramdabadu SI Purusottamda beer bottle amagi machinda mai tharga amang thongda namsit ngani haina dab taw matamda nupadu asem loina haidokjarge haiduna haidorakli mangna haidorakpai matungina pung manga muk taba do aita Nidhiga maka uniform manaba nupa macha ma lakminaki nupa aduna mangondagi drug later matung adumang chatkre madui matung numidangi pung 7 muk tarakpa do aida nupa macha aduga nupi macha aduga amuhana central library gi mamangda ukiban kanasu udabadu gi tanja laraga nupa macha aduna Nidhi gi khajaida kiss tawrubani maduda Nidhina nupa macha adu mamaida kopanga tharamlaga yamna sauna mahmundu thadolga nongmal adu da chatkibani madu ubada mokoina nupi macha adu gi matung indaduna tanara matung traffic coin maya aduda kanachu leitabagi tanja lauduna van nungda haftana purakibani aduga makoi humna nupi macha adu van manungda natabale chattatna honabada makoi makutagi Nidhi nanthokna adumok chenkre madui matung Nidhi da kari tokiba kadaida chatkiba kari mata khangdre haiduna hairi maru tabada SI Purusottamni samon kibana makoi ahundu yamna tamtina phubadu ubada Dr. Shyam na makoi phuribadu ngakta lepiko makoi haribasi acheng achumba ngaktani makoi mamitsing si ubada makoi ne nganglibasi achumbani haiba khangba ngamli hairure maduda SI Purusottamna sir sargi psychology do matang asta yar makoi di tap taina phugai matungda gyan tarkadabani hairi
ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅꯗꯤ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯈꯣꯅꯦ ꯅꯤꯙꯤꯒ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯦ ꯁꯔ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀ ꯅꯤꯙꯤꯒ ꯌꯨꯅꯤꯐꯣꯔꯝ ꯃꯥꯟꯅꯅ ꯁꯤꯜꯂꯤ ꯃꯗꯨ ꯈꯛꯇꯅꯤ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯈ꯭ꯔꯒ ꯅꯤꯙꯤꯒꯤ ꯃꯃꯥꯟꯅꯕꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯐꯣꯟ ꯇꯧꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯁꯨ ꯅꯨꯄꯤꯒ ꯈꯪꯅꯕ ꯃꯁꯨ ꯅꯨꯄꯤꯒ ꯇꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯇꯣꯞꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯨꯄꯨ ꯅꯤꯙꯤꯗꯤ ꯅꯨꯄꯥ ꯑꯃꯠꯇꯒ ꯇꯤꯟꯅꯗꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯆꯟꯗ꯭ꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯔꯅ ꯀꯔꯤꯒꯨꯝꯕ ꯗꯤꯇꯦꯜꯁ ꯑꯃ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯆꯟꯗ꯭ꯔꯅ ꯅꯤꯙꯤꯒꯤ ꯕꯦꯒ ꯚꯦꯟ ꯃꯅꯨꯡꯗꯒꯤ ꯐꯪꯂꯤꯕꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯃꯁꯨ ꯅꯨꯄꯤꯒꯤ ꯕꯦꯒ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯁꯨ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ ꯏꯌꯥꯡ ꯍꯥꯡꯕ ꯌꯨꯝ ꯑꯗꯨꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯕꯦꯒ ꯑꯗꯨ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯑꯗꯨꯒ ꯕꯦꯒ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗ ꯕꯦꯒꯀꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯖꯅ ꯄꯦꯀꯤꯡ ꯇꯧꯔꯕ ꯒꯤꯐ ꯑꯃ ꯌꯥꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯒꯤꯐ ꯑꯗꯨ ꯃꯁꯨ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯒꯤꯗꯃꯛ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯕꯥꯔꯕꯥꯔꯤꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯈꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯃꯛ ꯃꯍꯥꯛꯀ ꯃꯁꯨ ꯅꯨꯄꯤꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯂꯩꯒꯦ ꯍꯣꯠꯅꯔꯨꯕꯗ ꯔꯥꯏꯇꯔ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯀꯣꯄꯤ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯀꯣꯄꯤ ꯐꯪꯂꯕꯗꯤ ꯐꯣꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯣꯜꯂꯛꯂꯤꯕꯗꯨꯅ ꯀꯣꯇꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯀꯣꯟꯇꯦꯛ ꯇꯧꯔꯕ ꯃꯇꯨꯡ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨ ꯅꯨꯡꯗꯥꯡ ꯑꯗꯨꯃꯛꯇꯗ ꯆꯟꯗ꯭ꯔꯒ ꯃꯕꯥꯅꯤ ꯆꯠꯇꯨꯅ ꯎꯅꯔꯒ ꯗꯨꯀꯥꯟ ꯑꯗꯨꯒꯤ CCTV ꯀꯦꯃꯦꯔꯥ ꯐꯨꯇꯦꯖ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯨ ꯅꯨꯄꯤꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯈꯤꯕꯗꯨ ꯎꯕ ꯐꯪꯂꯤ ꯃꯁꯨ ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯁꯛ ꯍꯦꯛ ꯈꯪꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯒ꯭ꯔꯨꯞ ꯁ꯭ꯇꯗꯤ ꯇꯧꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯈꯤꯗꯦ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯉꯁꯥꯏ ꯂꯧꯔꯛꯈꯤꯕ ꯗ꯭ꯔꯒ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯐꯣꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗ ꯄꯥꯏꯔꯛꯇꯕꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅꯦ ꯆꯟꯗ꯭ꯔꯅꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅꯦ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯂꯥꯛꯂꯔꯣꯏ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯇꯞ ꯇꯥꯕꯃꯨꯛꯀꯤ ꯉꯥꯎꯔꯒꯦ ꯈꯟꯗꯨꯅ ꯏꯁꯩ ꯍꯧꯅ ꯂꯩꯈꯠꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯕꯦꯜ ꯈꯤꯡꯖꯤꯜꯂꯛꯄꯗꯨꯗꯒꯤ ꯃꯈꯣꯏꯅ ꯉꯥꯎꯔꯝꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯆꯈꯥꯏꯔꯝꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄ꯭ꯔꯕꯠ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯥꯟꯅꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝ ꯃꯄꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯕꯕꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯅꯥꯀꯟꯗꯒꯤ ꯅꯤꯙꯤꯒꯤ ꯃꯄꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯄꯨꯄꯨ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯃꯄꯥꯅ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯅꯪ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯗ꯭ꯔꯒ ꯂꯩꯔꯨꯕꯗꯨꯗꯤ ꯍꯥꯏꯗꯣꯛꯇꯕꯤꯗ ꯅꯤꯙꯤꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯃꯥꯡꯗ ꯂꯦꯞꯃꯤꯟꯅꯕꯗ ꯃꯍꯥꯛꯅ ꯅꯤꯙꯤꯒꯤ ꯈꯖꯥꯏꯗ ꯀꯤꯁ ꯇꯧꯔꯨꯕꯗꯒꯤ ꯅꯤꯙꯤꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯂꯒ ꯆꯠꯈꯤ ꯍꯥꯏꯕꯗꯨ ꯂꯤꯊꯣꯔꯛꯂꯤ ꯃꯗꯨꯗ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯑꯗꯨꯕꯨ ꯅꯤꯙꯤ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯄꯥꯈꯠꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯄꯨꯄꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯙꯤꯗꯤ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯗꯨꯕꯣ ꯃꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔꯅ ꯇꯦꯛꯁꯤ ꯅꯝꯕꯔ ꯈꯪꯕ꯭ꯔꯥ ꯍꯩ ꯇꯦꯛꯁꯤ ꯅꯝꯕꯔ ꯈꯪꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯣꯡ ꯆꯨꯕꯗꯨꯗ ꯅꯝꯕꯔꯗꯤ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯒ ꯆꯟꯗ꯭ꯔꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯅꯤꯙꯤꯒꯤ ꯃꯃꯥꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁ꯭ꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯄꯨꯄꯨ ꯑꯩꯗꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯄꯜꯍꯧꯗ꯭ꯔꯦ ꯄꯨꯄꯨ ꯅꯤꯙꯤꯅ ꯇꯣꯡꯈꯤꯕ ꯇꯦꯛꯁꯤ ꯑꯗꯨ ꯃꯅꯤꯡꯗ ꯁꯟ ꯂꯥꯕꯒꯤ ꯂꯣꯒꯣ ꯌꯦꯛꯄꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇ꯭ꯔꯥꯐꯤꯛꯇ ꯈꯥꯝꯂꯤꯕ ꯇꯦꯛꯁꯤ ꯑꯗꯨꯁꯨ ꯃꯅꯤꯡꯗ ꯁꯟ ꯂꯥꯕꯒꯤ ꯂꯣꯒꯣ ꯌꯦꯛꯄꯗꯨ ꯎꯕꯗ ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯨꯝꯊꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯃꯤꯡꯁꯦꯜ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯊꯧꯈꯤꯕ ꯇꯦꯛꯁꯤ ꯑꯗꯨꯁꯨ ꯃꯅꯤꯡꯗ ꯁꯟ ꯂꯥꯕꯒꯤ ꯂꯣꯒꯣ ꯌꯦꯛꯂꯤ ꯃꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯅ ꯁ꯭ꯌꯥꯝꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯁꯔ ꯁꯟ ꯂꯥꯕꯒꯤ ꯂꯣꯒꯣ ꯌꯦꯛꯄ ꯒꯥꯔꯤꯁꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝꯕꯅꯤ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯊꯤꯒꯗꯧꯔꯤꯕꯅꯣ ꯇꯞꯊꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯇꯣꯡꯍꯟꯗꯨꯅ ꯄꯨꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯨꯚꯤ ꯑꯁꯤ ꯅꯤꯙꯤ ꯃꯥꯡꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩ ꯍꯥꯏꯕꯗꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 16ꯒꯤ ꯑꯍꯤꯡꯗ ꯃꯍꯥꯛꯀꯤ ꯀꯁꯇꯃꯔ ꯑꯍꯜ ꯑꯃ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯔꯒ ꯃꯆꯥꯅꯨꯄꯤꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯌꯥꯟꯗꯨꯅ ꯇꯦꯛꯁꯤ ꯐꯥꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒꯤ ꯊꯦꯡꯂꯤꯕꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯂꯨꯄꯥ ꯂꯥꯈ 30ꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ ꯃꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯔꯥꯝꯁꯨ ꯂꯥꯈ 30 ꯗꯔꯀꯥꯔ ꯂꯩꯗꯨꯅ ꯂꯩꯕꯅ ꯋꯥꯈꯜ ꯐꯠꯇꯕ ꯑꯃ ꯈꯜꯂꯛꯂꯤ ꯑꯍꯜ ꯑꯗꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯐꯖꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯗꯦꯕꯒ ꯄꯨꯜꯂꯒ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯒ ꯊꯪꯅꯅ ꯂꯩꯕ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯔꯥꯝꯅ ꯀꯥꯈꯠꯂꯒ ꯑꯉꯥꯡꯒꯤ ꯇꯣꯏꯒꯟꯗꯒ ꯍꯥꯞꯅꯕ ꯔꯦ ꯃꯆꯥ ꯑꯅꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯇꯦꯔꯦꯁꯇ ꯀꯦꯔꯣꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯁꯨꯁꯤꯡꯗ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯒ ꯔꯥꯝꯅ ꯑꯍꯜ ꯑꯗꯨꯗ ꯄꯩꯁꯥꯗꯤ ꯑꯃꯨꯛ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯑꯍꯟ ꯅꯄꯨꯟꯁꯤꯗꯨ ꯃꯥꯡꯂꯕꯗꯤ ꯅꯆꯥꯅꯁꯨꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯐꯣꯟ ꯇꯧꯁꯤꯜꯂꯨꯔꯦ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯦꯕ ꯕꯨꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯔꯤꯕꯅꯤ
ꯑꯍꯥꯟꯕꯗꯗꯤ ꯑꯍꯜ ꯑꯗꯨ ꯔꯥꯝꯅ ꯍꯥꯏꯔꯤꯕꯗꯨ ꯀꯌꯥ ꯊꯥꯖꯔꯨꯗꯦ, ꯀꯌꯥ ꯆꯨꯝꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥꯗ ꯚꯦꯟꯗ ꯉꯥꯏꯗꯨꯅ ꯂꯩꯕ ꯗꯦꯕꯅ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯃꯥꯒꯤ ꯃꯤꯡꯁꯦꯜꯒꯤ ꯐꯪꯂꯥꯡꯗ ꯊꯣꯡꯂꯛꯄꯒ ꯔꯥꯝꯅ ꯐꯣꯟꯗ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯄꯛꯄꯗ ꯍꯤꯡꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯇꯣꯏꯒꯟꯒꯤ ꯔꯦ ꯃꯉꯥꯜ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯔꯦ꯫ ꯑꯁꯦꯡꯕ ꯁ꯭ꯅꯥꯏꯄꯔꯒꯤ ꯔꯦ ꯑꯣꯏꯔꯨꯕ ꯅꯤꯡꯗꯨꯅ ꯑꯍꯜ ꯑꯗꯨ ꯁꯤꯒꯗꯕ ꯁꯔꯨꯛ ꯃꯥꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯂꯥꯈ 50 ꯌꯥꯎꯕ ꯕꯦꯒ ꯑꯗꯨ ꯃꯈꯥꯗ ꯂꯪꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯗꯒꯤ ꯅꯝꯊꯥꯛ ꯇꯧꯕꯤꯔꯒ ꯔꯥꯝ ꯑꯃꯁꯨꯡ ꯗꯦꯕꯅ ꯂꯥꯈ 50 ꯂꯧꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯂꯨꯄꯥ ꯂꯥꯈ 5 ꯑꯃꯅ ꯔꯥꯝꯅ ꯃꯥꯒꯤ ꯚꯤꯖꯥ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯊꯤꯟꯇꯣꯛꯂꯒ ꯃꯥꯒꯤ ꯊꯕꯛ ꯍꯧꯕꯤꯔꯣ ꯍꯥꯏꯖꯔꯨꯕꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯂꯥꯈ 15 ꯑꯗꯨꯅ ꯗꯦꯕꯅ ꯄꯥꯏꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯖ꯭ꯋꯥꯔꯒꯤ ꯂꯩꯅꯥ ꯆꯨꯔꯕ ꯖ꯭ꯋꯥꯔꯤ ꯗꯦꯕꯅꯗꯤ ꯃꯥꯒꯤ ꯑꯇꯣꯟꯕ ꯗꯥꯁꯀꯤ ꯂꯨꯄꯥ ꯂꯥꯈ 50 ꯑꯗꯨ ꯁꯤꯡꯇꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯪꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯖ꯭ꯋꯥꯔꯗ ꯑꯃꯨꯛ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯑꯣꯒꯁꯠꯀꯤ ꯇꯥꯡ 13 ꯔꯥꯝꯅ ꯗꯦꯕꯒꯤ ꯑꯟꯇꯤ ꯄꯗꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯒꯥꯔꯤ ꯂꯧꯕ ꯂꯥꯛꯄ ꯃꯇꯝ, ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯁꯨ ꯗꯥꯁꯁꯨ ꯃꯥꯒꯤ ꯄꯩꯁꯥ ꯄꯤꯃꯜꯂꯛꯇꯕꯗꯒꯤ ꯗꯦꯕꯗꯒꯤ ꯗꯥꯏꯔꯦꯛ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯂꯤ꯫ ꯗꯥꯁꯅ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯗꯣꯝꯆꯥ ꯄꯗꯃꯥꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯗꯥꯁꯄꯨ ꯃꯍꯥꯛꯅ ꯈꯥꯝꯂꯗꯨꯅ ꯍꯞꯇꯥ ꯑꯃꯇꯪꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯗꯥꯁꯅ ꯌꯥꯔꯦ, ꯅꯪꯒꯤ ꯅꯋꯥ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ, ꯍꯞꯇꯥ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ, ꯅꯪꯅ ꯄꯩꯁꯥ ꯄꯤꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ, ꯅꯪꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯗꯣꯝꯆꯥ ꯄꯗꯃꯥꯗꯒꯤ ꯗꯥꯏꯔꯦꯛ ꯂꯧꯕ ꯇꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯔꯥꯝꯅꯁꯨ ꯗꯥꯁꯄꯨ ꯈꯝꯖꯤꯜꯂꯗꯨꯅ ꯕꯣꯁ, ꯃꯥꯅ ꯉꯔꯥꯡ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯔꯛꯇ꯭ꯔꯕꯅꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯗꯥꯁꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯄꯤꯅꯤꯡꯕ ꯄꯩꯁꯥ ꯄꯤꯌꯨ, ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯒꯗꯧꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯝꯅ ꯗꯦꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔ ꯏꯇꯥꯎ? ꯃꯗꯨꯗ ꯗꯦꯕꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯟꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯗꯥꯁꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯕꯣꯁ, ꯍꯟꯗꯛꯇꯤ ꯑꯔꯣꯏꯕꯅꯤ, ꯍꯟꯗꯛ ꯍꯞꯇꯥ ꯑꯃꯇꯪꯒ ꯃꯇꯝ ꯄꯤꯕꯤꯌꯨ, ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯑꯉꯝꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯩꯁꯥ ꯁꯤꯡꯖꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯗꯥꯁꯅꯁꯨ ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤ, ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯅꯊ꯭ꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯗꯥꯁꯅꯁꯨ ꯗꯦꯕꯅ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯃꯛꯄꯨ ꯃꯥꯒꯤ ꯃꯗꯣꯝꯆꯥ ꯄꯗꯃꯥ ꯀꯤꯕꯅ ꯔꯥꯝꯗ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡ ꯔꯥꯝꯅ ꯗꯦꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯅꯉꯣꯟꯗ ꯊꯥꯖꯔꯨꯕ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ, ꯅꯪꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯑꯣꯒꯁꯠꯀꯤ ꯇꯥꯡ 15 ꯅꯤꯙꯤ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 7:95 ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯔꯥꯝꯅ ꯕꯣꯛꯁ ꯑꯃ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯃꯇꯦꯛ ꯑꯁꯤꯃꯛ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯨꯅꯤ꯫ ꯌꯨꯝ ꯃꯅꯨꯡꯗꯅ ꯗꯦꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯌꯨ ꯊꯛꯇꯨꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯃꯥꯡꯅ ꯄꯨꯔꯛꯂꯤꯕ ꯕꯣꯛꯁ ꯑꯗꯨ ꯊꯝꯂꯒ ꯔꯥꯝꯅ ꯌꯥꯝ ꯇꯞꯅ, ꯗꯦꯕ, ꯅꯪ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯒꯅꯨ, ꯑꯩ ꯗꯥꯁꯀ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯟꯅꯔꯕꯅꯤ, ꯃꯥꯒꯤ ꯑꯋꯥꯠꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯌꯦꯡ ꯑꯌꯨꯛ ꯂꯣꯏꯅ ꯄꯤꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯦꯕꯁꯨ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤ ꯄꯩꯁꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯀꯦꯠꯇꯣ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯦꯕꯗꯤ ꯈꯪꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯔꯥꯝꯅ ꯃꯈꯥ ꯇꯥꯗꯨꯅ ꯌꯦꯡꯉꯨ ꯗꯦꯕ, ꯍꯨꯏ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯨꯏꯅꯤ, ꯍꯨꯏ ꯑꯁꯤ ꯍꯦꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯆꯥꯛ ꯐꯥꯎꯕ ꯆꯥꯎ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯂꯨꯄꯥ ꯂꯥꯈ 50ꯒꯤ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯥꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯂꯨꯄꯥ ꯂꯥꯈ 50ꯗꯨ ꯄꯤꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯍꯨꯏꯗꯨ ꯀꯔꯤꯁꯨ ꯇꯧꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 10 ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯍꯨꯏ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯎ ꯌꯥꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯤꯟꯗ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯃꯁꯨ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯁꯥꯏ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯨꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯔꯥꯝꯅ ꯍꯨꯔꯥꯜꯂꯒ ꯄꯩꯁꯥꯒ ꯑꯣꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕ ꯌꯥꯔꯤꯕ ꯂꯨꯄꯥ ꯂꯥꯈ 50 ꯍꯥꯏꯕꯁꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯃꯆꯥꯅꯨꯄꯤ ꯍꯨꯏ ꯑꯗꯨꯅ ꯃꯃꯜ ꯍꯦꯟꯅ ꯌꯥꯝꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯆꯤꯐ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥꯁꯨ ꯄꯨꯔꯣ, ꯑꯗꯨꯒ ꯄꯩꯁꯥꯗꯨꯁꯨ ꯃꯥꯡꯕ ꯌꯥꯔꯣꯏ, ꯍꯨꯏꯗꯨꯁꯨ ꯀꯩꯁꯨ ꯇꯧꯗꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯀꯣꯛ ꯖꯣꯒꯤꯡꯅ ꯂꯣꯏꯅ ꯈꯨꯝꯖꯤꯟꯕ ꯃꯃꯥꯏ ꯎꯠꯇꯕ ꯅꯨꯄꯥ ꯑꯃꯅ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯌꯦꯞꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯎꯠꯂꯒ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯑꯗꯨ ꯁꯦꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯩ ꯊꯥꯗꯣꯛꯈꯤꯅꯕ ꯍꯥꯏꯔꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯑꯗꯨ ꯎꯕꯗꯒꯤ ꯀꯤꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯀꯅꯥꯒꯤ ꯑꯣꯏꯒꯗꯧꯔꯤ? ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯑꯦꯁꯥꯏ ꯄꯨꯔꯨꯁꯣꯠꯇꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯗꯨꯒ ꯄꯩꯁꯥꯒ ꯍꯨꯏ ꯑꯗꯨꯒ ꯑꯣꯟꯅꯕ ꯂꯥꯛꯂꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯔꯥꯝꯅ ꯅꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯀꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒꯅꯨ, ꯅꯪꯒꯤ ꯅꯃꯥꯡꯗ ꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨꯗ ꯍꯨꯏ ꯑꯗꯨ ꯌꯥꯎꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯄꯩꯁꯥ ꯑꯗꯨ ꯊꯪꯅꯕ ꯋꯥꯜ ꯑꯗꯨ ꯂꯥꯜꯂꯒ ꯂꯪꯁꯤꯜꯂꯛꯎ, ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯍꯨꯏ ꯑꯗꯨ ꯑꯩꯒꯤ ꯁ꯭ꯅꯥꯏꯄꯔꯗꯒꯤ ꯀꯔꯤꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯍꯨꯏ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨꯗ ꯊꯪꯅꯕ ꯕꯤꯜꯗꯤꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ
box aduda sniper tamduna re adu box aduda chapchana tanbadu uba phongli madudagi nupa adu upai leduna manga haring bo waladagi manaka changanduna paisa yaw beg adu langkadam honari ahanba langkatpata yaw ngamduna tarakpadu amukasu olaga anek suboin langkatpa matamda laibak thibadagi beg adu waladagi matakta pandana leitokre somtang walgi nakandana ramna beg adu kunba ngairibani adu beg adu di mayaida pandana leitokiba tanjadada SI Pro Sotamna building Madata sniper Python aim Tamliwa Nupada Nomina Kapagi Nupadu Nomina Pankre Aduga Paisaya beg adusu Tarakum Matamda police labor Nakalum Tarakpana Ram the Paisaso Pangoda Baduga Maki Kongwe Duso Noina Panki with the game of Montutun alone at Jenkri SI Pro Sotamonso Maki Kongwena who yedu Sukan but another building under the Jenkalatani and Lomatam the sniper Pyam Livadi Dami me man of Sadon Lebaniaduga sniper Duso Assam sniper Nati Angangi Sasina sniper Oidra Nerame Aduga Amoromna, crematorium the Ahalada Asibakchangama, Mai Tadokro, Hibadu, Nidhi Haksang Oidun Lemiduga, Nidhi Asibakchang, Pudun Lagibaduna, Devani. Adu Taravadi, Mihatpa, Nidhibu Kinaptorivasi, Tasing and Dave Oigadoribra. Community, Nehaki Matunda. Masi Matung Aladuna, Nidhi Asibakchadu, Polo never Mataka P and O cushion beredu, Nakandana, Dave Natur Matakton Nairi. Kandasida Mai Mutoki Badagi Aladuna, Fuseware Yadesar A, Fuseware the Amuta Chinzeroki Haraga, Purple Tolotona Fuseware to Sinaba Matani Kada Lakli. Dave Udabi Tanzadu Lauraga Aladuna, Manikiana Pon Torotuna. Manikian, I want that Nupamana, Nubi Machamagi, Asibakang Polo, you hide Purali. Mana silver uniform say, Nangina Sana Sepa uniform, no good chamani, Nupano, Moy to Loina Kumdeli, Mokuta no way sopai, Anga do Yaksana do Ina, my Tadra with a Sungo in the Haki Nomali. I am the Kiri and a Pontori. Wari Tabi was in a head and Nugaina Matangas the money can have no passing. Nidhi school give bus driver ni. Aduga, Masunupi Mark with the gate, Dr. Shyam the Mondasu, Masunupi Mark had a pon Tobnusu Hangurabani. Asum the money can pow do heck pung badagi, Mana Dr. Shyam the Mopon Tortuna Kanago Mamana, Bimusami Asibakama, crematorium the Purle had no pow purely. Madu Tavada, Dr. Shyam the pocket man loigri, Masunupi Uram the Nihadra, Yam the Kanating the Berlin and the Yam tuna, crematorium the Mahaka, and Dragapuna Laminari. Adu Mahanga Lamida, Lalgi Matamda Aladuna, Nakanda Debra Sangaga, Sibak Sanadu, Adumak Polo Hankrabani. Mabani na crematorium do, Yoshilakumatam the Sibak Sanadu, Polo even Loy Krabani Aduga, Chandra Hana Chinsilakumatam the Sibak Sang, Polo even Loy Mudu Uda, Maki Honabi Adua one takri. Aduga, Dr. Shyam na Sibak Sangadu, Polo Mudu Ubada, Matamoy Shona Kapli. Masigi Matangi Sindana, Dr. Shyam Song Chandra, Hospital Leramli. Dr. Shyamgi, Tamoy Kaba, Yam the Waba Sapon Ubada, Numai Chandran Chandra, sir. Sarna Dum the Labasi Numaiti. Sarna Apamba, Aina Mating Pang Madatabuk later with the high sir. A Sungo Shoy than Mating Pangzi Heidi. Maduta with Dr. Sam the Adu Badinang, A Mating Pang Mungum with the Heidi. Kari Mating Wabadi, Nakamatungam Pon the Community. Masigi Matungana, Dastan Devu Paraga Tokida, Mukut Punchin Tamli, Mamai the Kupang Taraga, Nang 100 and Pesa Piganera, Sumi Piwum Dramanina, Nangi Kadri Kangli. No wonder Pesa told the oil, Nani the direct Harry, direct Nani the Torga Pesa to Lorogi Harry. Maduda Devna, Madudrito, we gonna Hizabu Tadana, Dasna, Maki Mane Padmadan direct pon to get the what and Zadamokta, Maki Kangwomana. Boss, a quick drug Mukai police and Loina Parkri, Hiduna, police and drug power pows and Doli Badu, Dasa Yangalami. Aduga TV Pow Dudana, police officer and drug Kizima, market data, Lupak Kru among Maya or get about drug as pari. Okoi Mohota drug do York Lavanina, Madu the heck, General Miracle Matic Tower than the Pigani, winning Mummy or just no hiding. Maruta of the Dastan Yama sound, Kainuman and Gangi Basibo, drug the Punaki, Tarani Dugamanaki, Yamatan, Pai Hari Basibo, Maruda, Maki Kongwe than boss, Madugi police officer to Sukadargi Mini, party with drug Punumak. Kiziamaka Mayan Utolaga Kizima Panadra, Mount Hina Tokadabagi, Maki Saru, or get away Tori Buni Hadley. Hoji Maki, Lupaka Road, Taragi Town, get a drug parky with the Das Mata Savan Lori. Wari Punumak, Luna Tari with Dave and a boss. I want a chance of a preview. Nangi Maki with drugs in the eye, Luna Puzeraki Hari. Muruda Dasta Momon Torga, Tomba, Nang Oeroi, Nangonda, Chance Carano in the Pidi with Hedua, Hantaki Matang Silpa Mangatanatine, Kro Taranine, Nangonda, Kram the Taja with Tonga Doribino. Madura Devna, boss, Hunter in the Togodonate. Asigumba, Aruba Tawasigi, Matiksawa Mili Hari, Man Haribasi, Makimaman Rambuni. Masigi, Matangi Sindana Ram, Makimunda, Yamna Tana Ruby Cube, later Sanari, Mana Talibasi, Maki Pamderiba, or Ebor the Jetpagi, Pepper Wagloshila, was Dakali, Pesado de Putonia, later beginning, Adua, Tanza Simatuda, Maki girlfriend, Aduga Bizao Pizzasu, walked to Rivisatia, Makimum the Yamna Haramulari.
Round Monaka Changsilaga Yam Harauna, Nangi the Kaleba, Pupper walks into the Luna Lurabane, Ado, Nangi Pesa, do Hafta Manis the Piragadi, Hafta Manis the Nangi, the Kaleb Tamakudu, Luna Luxmi Yargani Hari, Adobo, Ram the Man Haribatu, Kaitu Tadri Monga, Ruby Kipto, the Matayam the Sana, Later Sanari, Marking Mataudu Satyana Sauna, Kainunanga Toribuso, Nana Quadi Pamzava, Nahani Tana, Gotabak to Lloyd Hedana, Nungayo Pok Tambiraga, meaning Amamata Tassan that they had a sorry. Adugo Tanjasida, Round Moman and Nakandagi Taputolaga Hibema, Karibu Tagodoribano, Magna Pamderebusu, Numini whom you see the cry Lakun Tirugodoribano. Ainadi, Swida upon what Habama Suro Hibanedu, Ayitanopase, and Namyankali, Mana Pamudona Travel the Yadi Hydran Mug Lady Bassini Hergli. Masigi Matungi Sindana, Dr. Shyam, Magi Machamusung, Mamunu Pigi, Mongpam the Laktana, Tama Tawai Numait and Lebly. Adugang hacking Matunda police officer Chandrazu, Maki Manata Lalaga, sir. Nupi di maming Bekili Padmakoi, Mapomadugi Doni sir. Mark Sangongi business sawi, as the Sunatana Maki, private taxi company Malay, Magi Makada taxi Samo, Magi company as it Chili Hirely. Marudavada, Dr. Shyam Chandra, Nanga hiding Libasi Karino. Muruda Chandana sir, Karigumba, Padmana Waripum Nomose, Kang Labadi, Len the Tarari. Mahak businessman Doni Hizawiwani Adugumba, Aran Uidi Yaba mean Nati Hirely. Murutavada, Dr. Shyam Hiraga Yam the Karim Namonga. Aigi problem Noega, solution the Migon the Ten Bono de Chandra, Madugi solution, I is among the Putokani, in the Kali Bible, Mark to Kanano Madu Kam Kokani. Masi Matung Chandra, Padamum the car mechanics Hadron Lali, Magna Padmagi the Europumata Madumokta, Padmana Mai, Kamuma Kadra Romihedra, May among the Yamatina Puri. Aduga Chandra over the Padmana, Nambuke the Lakuno, Karitapaki Lakuno, and hung with the Chandra so Pakatpagi, Marita little Teplon coating in Lakuni Hari. Asumna Chandrana Padmayamda, Tabak Shubo in Assassin Lalaga, Agaski Tang Trama, the taxi number TS19G0106, Kanana Tobunohani Yang Lumatamda, Ram the Debagi Muming Soi Todrun Lirabli. Aduga taxi number Sina, crematoring Ahaladulaki Lorak Libani. Aduga Padmagi, private taxi Kudimak Sangari logo Luna Napi, Hariba logo Simakti, Nidhi Saminari, but Nidhi Moanaba, Pradinasu, Numi Adu Nidina Tonga taxi Duda, San Labagi logo ye Hirakrabani. Asumna Dr. Shyam Officer Chandra, Mabani Natizilakui Matungina, Makoina, Nidhi Miyaki, General Muesi, Ramusung Deb, and Mako any Magnatagana, Mako any Martigi Amadi, Oigatori have a sick Kangamli, Kanano Oigatori, Mobisigi, Arabas Pawang, Naminakivatari. Officer Chandra, Ramusung, Debagi, details Concalu Matamda, Debadi, Maki Mopa, Yamnangalingadi, Kaina Creaduna, Maki Mandomza, Maki Anti, Padman Yorkpani, Maki Habu, Dwarsanava, Pesakunimang Dwarat had opened a quieting Muru Matawari. Aduga Ramdi, BTech Engineering Lori. Mama Lukabina Angalwadi the Ozama Chama Ucheraga, Yamna one Yorkshirapani. US abroad the Chatuna Tabak Toruna with among Bisamsung passport Tanari Habasu, Kangungamli. Chandra Makata, no sir, Makoyanisi painting, I think Yamanutina Kumaru Omani, Adubu, Luribadi, Makoyani, Marakta, Crematoriamada, Nidiki Purakibadi, Mia Mokaptani, Makoyani, Maratagi, Kanano, Karamina, Kangmung, Mudaribana, Hanguda, Dr. Shyamna, Yamna Muna Kalaga, Chandra, Kariumuganda, I queen at Chumba, Makantona, Wanavada, Oido Warima Sajan Masudakale. Aduna Chandra, Kavarda, Nidhi Mankri had a poem, the Hablucho Hiragli. Masing Matangi Chandra, Dr. Shyamna, Rangi Mamada, Maki Masunupi, Nidhi Manki Paduga, Nidhi Manki Bagi cases the Maki Machan Ram, Karam, General Brahadu, Mayak Sing a lead on a Kangali, Paripum Putaru Matung, Rangi one a couple of the sir, Sarn Haibudu Ladbu Oyani sir. Egitadi, Aduma Midinati sir. Hoi, Mark Aramatorum, sir, Aduma, Adu Hana Pato Midinati had no cup to Nigeri. Modular Dr. Shyamna, to Madame Calibudo. Aishu, Mark General the Ocean and a Kanjarivani, Adumapu. Aiguinadi, Tandasi the Kanatu Tasavangandre. Some the su, Mama Moina, Asemudu Kantona Honabu Hiraga, Chandrana, Nidhi Mark Riaduna, covered the half the river Pau, Yoribu covered the Piramaka Chakri. Class 10 the Karibi, Chamchandri in the Pimata, Nidhi Poto to Uraga, Rangimama Kabli, Amaromdana, Markim Machano para Siri Maran, Karigamba, Maranana Semu Labadi. Aduga Amaromdana, Class 10 the Kazaribi, Chamchandri in the Pimasa the Tukiba, Taudu Karamtawa. Masigi Matani Sindana, Ramusung Dev, Gari Masamada, Dangaski, Drug Paki Base, Dugi guest house the lovely. Aduga Devna, Luna Chansilatuna, say Dugi Gari Mutada, Trekker Napsile. Aduga Ramna, Mapalum Dagi, Yamadugi, Tagakari photo capsunduna, Puralaga, Maki left up the Tawakana Suri. Tasinamaki, High Base, Dugi guest house Dugi system adu, Hectoraga, Dragadu, Kadai the labor, locate town Honavani. Aduga Ramna Toribudu, Rangyumana, Tongi Murumdagi, Loni Yang, Baramdi, Dr. Shyamna Hirambadagi, Maki Masasi Mana Suching Naduna Lairabani.
ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯗꯦꯕꯅ ꯔꯥꯝꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯔꯥꯝꯁꯨ ꯐꯣꯟ ꯑꯗꯨ ꯀꯣꯔꯤꯗꯣꯔꯗ ꯊꯣꯛꯂꯛꯇꯨꯅ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯗꯦꯕ, ꯑꯩ ꯁꯤꯁꯇꯦꯝꯗꯣ ꯍꯦꯛ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝꯁꯦ ꯐꯨꯜ ꯑꯣꯇꯣꯃꯦꯁꯟꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯊꯣꯡ ꯊꯦꯡꯂꯨꯕ ꯁꯣꯛꯂꯨꯕꯗ ꯃꯉꯣꯟꯗ ꯑꯦꯂꯔꯠ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯒ ꯐꯣꯟ ꯍꯦꯛ ꯊꯝꯃꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯃꯃꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯕꯣꯏ ꯀꯩꯗꯧꯕꯣꯏ "ꯏꯃꯥ, ꯅꯪꯗꯤ ꯀꯩꯗꯧꯔꯦ, ꯇꯨꯝꯗ꯭ꯔꯕꯗꯤ?" ꯍꯥꯏꯅ ꯍꯪꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯗꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯗꯨꯅ "ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯍꯤꯗꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ?" ꯃꯗꯨꯗ ꯃꯃꯥꯅ ꯈꯕꯔꯗ ꯅꯤꯙꯤ ꯃꯥꯡꯈꯤꯕꯒꯤ ꯐꯣꯇꯣꯗꯨ ꯎꯠꯂꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯦ꯫ ꯔꯥꯝꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ "ꯈꯪꯗꯦ ꯏꯃꯥ, ꯁꯤꯕꯨ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯨꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯈꯨꯠ ꯑꯣꯏꯅꯥꯅ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥ ꯅꯤꯙꯤꯒꯤ ꯑꯥꯏꯗꯤꯗꯨ ꯄꯨꯊꯣꯛꯂꯒ "ꯑꯥꯏꯗꯤ ꯀꯥꯔꯗ ꯑꯁꯦ ꯅꯪꯒꯤ ꯀꯥꯔꯗꯒꯤ ꯐꯪꯉꯤ, ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯅꯪꯅ ꯄꯤꯛꯂꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯇꯧꯔꯨꯕꯒ ꯏꯃꯥꯗ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯦꯛꯇ ꯍꯥꯏꯖꯕꯅꯤ꯫ ꯉꯁꯤ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯅꯔꯥꯟ ꯑꯃ ꯂꯪꯖꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯀꯞꯅ ꯀꯞꯅ "ꯍꯥꯏꯌꯨ ꯏꯃꯥꯗ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ" ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ "ꯏꯃꯥ, ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯤꯃꯥꯟꯅꯕ ꯉꯝꯗꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯁꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯃꯪꯐꯥꯎꯅꯕ ꯉꯝꯗꯦꯅꯤ ꯏꯃꯥ꯫ ꯄꯩꯁꯥ ꯄꯨꯝꯅꯃꯛꯁꯦ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯕꯒꯤꯅꯤ ꯏꯃꯥ." ꯑꯁꯨꯝꯅ ꯔꯥꯝꯅ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯕꯒꯤꯗꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯨꯏ ꯑꯗꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯗꯦꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯔꯥꯝꯁꯨ ꯗꯦꯕꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯕꯤꯌꯔ ꯕꯣꯇꯜ ꯑꯃ ꯂꯧꯗꯨꯅ ꯊꯛꯂꯤ꯫ ꯑꯗꯨꯒ ꯗꯦꯕꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯗꯦꯕ, ꯌꯦꯡꯉꯨ, ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯨꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯅ ꯂꯨꯄꯥ ꯂꯥꯈ 50 ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯊꯥ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯅ ꯎꯔꯤꯕꯁꯤꯕꯣ?" ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯗꯦꯕꯅꯗꯤ ꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯐꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯅ ꯅꯤꯙꯤ ꯃꯈꯣꯡꯁꯨ ꯃꯈꯨꯠꯁꯨ ꯄꯨꯟꯁꯤꯜꯂꯒ ꯆꯧꯀꯤ ꯑꯃꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯙꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯤ꯫ ꯅꯤꯙꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗꯒꯤ ꯔꯥꯝꯅ ꯗꯦꯕꯗ "ꯗꯦꯕ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ? ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯅꯪꯅ ꯐꯥꯔꯨꯔꯤꯕꯁꯤ?" ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯗꯦꯕꯅ ꯔꯥꯝꯕꯨ ꯐꯥꯊꯔꯒ "ꯚꯥꯏ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ꯫ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯅꯪꯁꯨ ꯄꯩꯁꯥ ꯃꯊꯥ ꯁꯥꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯨꯏꯁꯦ ꯀꯤꯗꯅꯦꯞ ꯇꯧꯔꯛꯂꯤꯕꯁꯤꯗꯤ." ꯃꯗꯨꯗ ꯔꯥꯝꯅ "ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯨ? ꯍꯨꯏꯒ ꯃꯤꯒꯕꯨ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯥ? ꯍꯨꯏ ꯑꯁꯤꯒꯤ ꯃꯃꯜ ꯂꯨꯄꯥ ꯂꯥꯈ 50 ꯂꯧꯒꯦ ꯍꯥꯏꯔꯦꯗꯅ, ꯃꯗꯨꯅ ꯏꯕꯥꯅꯤꯒꯤ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯀꯣꯛꯅꯕ ꯌꯥꯔꯒꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯊꯤꯟꯗꯣꯛꯈꯣ" ꯍꯥꯏꯕꯗꯨꯗ ꯗꯦꯕꯅ ꯔꯥꯝꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ "ꯚꯥꯏ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯔꯥꯝꯒꯤ ꯃꯀꯣꯛꯇꯨ ꯉꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯗꯦꯕꯅ "ꯚꯥꯏ, ꯅꯪ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯍꯥꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯕꯤꯌꯔ ꯕꯣꯇꯜꯗꯨꯗ ꯗꯥꯁꯀꯤ ꯗ꯭ꯔꯒꯇꯣ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯅꯪ ꯄꯨꯡ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ, ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯍꯧꯗꯣꯔꯛꯀꯦ" ꯍꯥꯏꯔꯒ ꯔꯥꯝꯕꯨ ꯆꯧꯀꯤꯗ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ "ꯅꯪꯒꯤ ꯍꯨꯏꯒꯤ ꯄꯩꯁꯥꯗꯨ ꯐꯪꯂꯒ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈꯤꯁꯤ꯫ ꯅꯪ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯈꯣ" ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯔꯥꯝꯁꯨ ꯗ꯭ꯔꯒꯀꯤ ꯃꯌꯥꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯦꯕꯅ ꯌꯨ ꯉꯧꯔꯤ ꯉꯧꯔꯤ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯅꯤꯙꯤ ꯀꯔꯝ ꯇꯧꯔꯤꯕ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯙꯤꯗꯤ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯆꯧꯀꯤꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯗꯦꯕꯅ ꯅꯤꯙꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯊꯪꯅꯕ ꯀꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯙꯤꯅ ꯎꯇꯞ ꯑꯃ ꯈꯨꯜꯂꯒ ꯗꯦꯕꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯂꯒ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯅ ꯅꯤꯙꯤꯕꯨ ꯑꯃꯨꯛ ꯇꯥꯟꯅꯔꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯣꯟꯗꯨꯅ ꯐꯥꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯅꯤꯙꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯔꯨꯕ ꯑꯗꯨꯒ ꯅꯤꯙꯤꯒꯤ ꯐꯨꯔꯤꯠꯁꯨ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯗꯦꯕꯒꯤ ꯀꯣꯛꯇꯁꯨ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯛꯇꯨꯅ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯅꯤꯙꯤꯒꯤ ꯃꯐꯝꯗ ꯄꯥꯡꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯗꯦꯕꯗ ꯅꯤꯙꯤꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯌꯣꯄꯤ ꯌꯥꯎꯕ ꯌꯣꯠ ꯃꯀꯛ ꯑꯃꯅ ꯗꯦꯕꯒꯤ ꯃꯊꯕꯥꯛꯇ ꯌꯨꯡꯁꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯗꯦꯕꯅ ꯃꯊꯕꯥꯛꯇ ꯌꯨꯡꯂꯤꯕ ꯌꯣꯄꯤ ꯌꯥꯎꯕ ꯌꯣꯠ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯟꯈꯤꯕ ꯅꯤꯙꯤꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯪꯕꯗ ꯁꯣꯏꯗꯅ ꯌꯣꯄꯤꯗꯨꯅ ꯅꯤꯙꯤꯒꯤ ꯂꯨꯈꯝꯗ ꯄꯥꯟꯕꯗꯒꯤ ꯅꯤꯙꯤ ꯃꯐꯝ ꯑꯗꯨꯗ ꯂꯣꯡꯅ ꯑꯗꯨꯃꯛ ꯍꯥꯏꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯗꯦꯕꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯙꯤ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯗꯦꯕꯅ ꯅꯤꯙꯤꯕꯨ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯗꯦꯕꯅ ꯐꯣꯟꯗ ꯑꯦꯂꯥꯔꯝ ꯊꯝꯂꯝꯕꯗꯨ ꯈꯣꯡꯂꯛꯄꯗꯒꯤ ꯔꯥꯝꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯗꯦꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯃꯀꯣꯛ ꯊꯛꯇꯛ ꯅꯤꯛꯄ ꯃꯈꯩ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗꯅ ꯏ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ?" ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯅꯤꯙꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯗꯦꯕꯅ ꯔꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯚꯥꯏ, ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯣ ꯑꯩ ꯅꯤꯁꯥ ꯉꯥꯎꯃꯟꯕꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕꯗꯤ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯄꯨꯡꯂꯣꯏ ꯚꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯅꯦꯅ ꯈꯪꯈ꯭ꯔꯕ, ꯑꯟꯇꯤꯅ ꯈꯪꯈ꯭ꯔꯕ ꯑꯩ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯍꯥꯠꯈ꯭ꯔꯒꯅꯤ." ꯃꯗꯨꯗ ꯔꯥꯝꯅ "ꯑꯗꯨ ꯉꯥꯏꯈꯣ, ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯁꯤ" ꯍꯥꯏꯕꯗꯨꯗ ꯗꯦꯕꯅ "ꯚꯥꯏ, ꯀꯥꯟꯅꯔꯣꯏ, ꯃꯥ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯅꯤ, ꯁꯤꯔꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯗꯨꯅ "ꯚꯥꯏ, ꯅꯪ ꯈꯛꯇꯅꯤ ꯑꯩꯕꯨ ꯀꯟꯕꯤꯕ ꯉꯝꯒꯗꯕ, ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯗꯦꯕꯅ ꯔꯥꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫
ꯑꯗꯨꯅ ꯔꯥꯝꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯕꯥꯅꯤ ꯆꯪꯗꯨꯅ ꯅꯤꯙꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯕꯥꯅꯤ ꯅꯥꯀꯟ ꯅꯥꯀꯟ ꯄꯥꯏꯃꯤꯟꯅꯗꯨꯅ ꯇꯦꯛꯁꯤ ꯑꯗꯨꯒꯤ ꯗꯦꯀꯤꯗ ꯍꯥꯞꯆꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯛꯁꯤ ꯑꯁꯤ ꯔꯥꯝ ꯑꯃꯁꯨꯡ ꯗꯦꯕꯅ ꯁꯤꯟꯅꯗꯨꯅ ꯊꯧꯔꯤꯕ ꯇꯦꯛꯁꯤ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯗꯦꯕꯅ ꯅꯤꯙꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯍꯟꯅꯕ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯗꯦꯕꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯦꯕꯅ ꯗꯥꯁꯀꯤ ꯗ꯭ꯔꯒ ꯀꯦꯖꯤ 10  CIA ꯑꯗꯨꯅ ꯐꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯖꯤ ꯑꯃꯈꯛꯇꯪ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯡꯈꯤꯕ ꯀꯦꯖꯤ 7 ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯇꯣꯟꯕ ꯄꯩꯁꯥꯁꯨ ꯀꯣꯡꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯔꯥꯝꯅ ꯌꯥꯝꯅ ꯊꯤꯅ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯔꯥꯟꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯄꯩꯁꯥꯒꯤ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯀꯤꯗꯃꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯅ ꯔꯥꯝꯗ ꯅꯪ ꯆꯠꯇ꯭ꯔꯤꯉꯩꯗ WhatsApp ꯃꯦꯁꯦꯖꯇꯣ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯍꯥꯏꯔꯒ WhatsApp ꯃꯦꯁꯦꯖꯇꯣ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯙꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯕꯥꯅꯤꯅ ꯊꯝꯃꯤꯟꯅꯕꯗꯨ ꯗꯦꯕꯅ ꯂꯣꯟꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨꯗꯗꯤ ꯅꯤꯙꯤꯒꯤ ꯃꯁꯥ ꯊꯥꯡꯂꯤꯕꯁꯤ ꯔꯥꯝ ꯈꯛꯇ ꯎꯔꯤ, ꯗꯦꯕꯗꯤ ꯎꯕ ꯅꯠꯇꯦ꯫ ꯍꯥꯏꯕꯗꯤ ꯗꯦꯕꯅ ꯊꯕꯛ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯒ ꯔꯥꯝꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯔꯥꯝꯅ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯝꯅ ꯄꯥꯝꯃꯦ, ꯑꯗꯨꯃꯛꯄꯨ ꯑꯁꯤ ꯌꯧꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ ꯏꯃꯥ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯏꯃꯥ, ꯅꯪꯅ ꯑꯩꯕꯨ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯥꯝꯒꯤ ꯃꯃꯥꯅ ꯗꯥꯛꯇꯔ ꯁꯇ꯭ꯌ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯒ ꯎꯅꯗꯨꯅ ꯗꯦꯕꯅ ꯅꯝꯍꯧꯏ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯃꯛ ꯌꯦꯡꯍꯜꯂꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯔꯥꯝꯒꯤ ꯃꯃꯥꯅ ꯗꯥꯛꯇꯔ ꯁꯇ꯭ꯌꯗ ꯁꯔ, ꯅꯪꯒꯤ ꯅꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯉꯥꯛꯄꯤꯕ ꯌꯥꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯥꯔꯅ ꯌꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯁꯇ꯭ꯌꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯒ ꯐꯣꯟ ꯑꯗꯨ ꯔꯥꯝꯒꯤ ꯃꯃꯥꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯔꯥꯝꯒꯤ ꯃꯃꯥꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯗꯦꯕꯒ ꯔꯥꯝꯒ ꯄꯨꯜꯂꯒ CIA ꯑꯗꯨꯗꯒꯤ ꯗ꯭ꯔꯒ ꯑꯗꯨ ꯍꯨꯔꯥꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯕꯅ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯅꯅꯕ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯔꯥꯝꯅ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯇꯧꯔꯒ ꯍꯥꯡꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯥꯝꯅ ꯒꯦꯁ ꯍꯥꯎꯁꯀꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯇꯧꯔꯒ ꯍꯥꯡꯇꯣꯛꯇꯨꯅ ꯍꯦꯛ ꯆꯪꯕꯒ CIA ꯑꯗꯨꯒꯤ ꯐꯣꯟꯗ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯈ꯭ꯔꯦ꯫ ꯃꯔꯝꯗꯤ CIA ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯐꯨꯜꯂꯤ ꯑꯣꯇꯣꯃꯦꯇꯦꯗꯅꯤ, ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯑꯦꯟꯇ꯭ꯔꯤ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯦꯂꯔꯠ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤꯗꯨ ꯀꯗꯥꯏ ꯌꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯁꯨ ꯗꯦꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯤ, ꯃꯔꯝꯗꯤ ꯗꯦꯕꯅ CIA ꯑꯗꯨꯒꯤ ꯒꯥꯔꯤꯗ ꯍꯥꯟꯅꯗꯒꯤ ꯇ꯭ꯔꯦꯀꯔ ꯍꯥꯞꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯝꯅ CIA ꯑꯗꯨꯅ ꯐꯒꯠꯈꯤꯕ ꯗ꯭ꯔꯒ ꯀꯦꯖꯤ 7ꯒꯤ ꯃꯅꯨꯡꯗ ꯀꯦꯖꯤ 8 ꯑꯃ ꯂꯧꯊꯣꯛꯂꯒ ꯀꯦꯖꯤ 2 ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯏꯌꯥꯔꯕꯦꯒ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯥꯞꯇꯨꯅ ꯊꯅꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ CIA ꯑꯗꯨꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯔꯥꯝꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯗꯦꯕꯗ ꯄꯥꯎ ꯄꯤꯈꯤꯕꯗꯒꯤ ꯗꯦꯕꯅ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ CIA ꯑꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯅ ꯗ꯭ꯔꯒ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯗ꯭ꯔꯒ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯦꯀꯦꯠ 7ꯒꯤ ꯃꯅꯨꯡꯗ ꯄꯦꯀꯦꯠ 8 ꯂꯧꯊꯣꯛꯈ꯭ꯔꯒ ꯄꯦꯀꯦꯠ 2ꯈꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯦꯝꯍꯧꯔꯤꯕ ꯄꯦꯀꯦꯠ 2ꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯔ ꯀꯥ ꯃꯅꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯦꯃꯦꯔꯥꯃꯦꯟꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯟꯗ ꯀꯣꯟꯅꯅ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯥꯎꯗꯅ ꯗ꯭ꯔꯒ ꯀꯦꯖꯤ 3 ꯐꯥꯔꯒ ꯃꯌꯥꯝꯗꯅ ꯀꯦꯖꯤ 1ꯇꯪ ꯄꯨꯊꯣꯛꯂꯒ ꯀꯦꯖꯤ 2 ꯂꯣꯠꯁꯤꯜꯂꯝꯕꯒꯤ ꯃꯔꯥꯟꯗ CIA ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯥꯝꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯑꯗꯨꯗ ꯗꯥꯁ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯃꯗꯨꯗ ꯗꯦꯕꯅ ꯅꯪꯒꯤ ꯍꯔꯥꯎꯕꯗꯣ ꯀꯣꯟꯅ ꯅꯊꯟꯗ ꯍꯔꯥꯎꯖꯧꯔꯣ, ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯨ ꯄꯤꯔꯛꯂꯣ ꯍꯥꯏꯕꯗꯨꯗ ꯗꯥꯁꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯄꯩꯁꯥꯁꯤꯡꯗꯨ ꯄꯥꯊꯣꯛꯅꯅꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯥꯠꯅꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯨꯝꯍꯩꯒꯨꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯕꯣꯔꯥ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯗꯦꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤ ꯀꯔꯝ ꯇꯧꯅ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ SI ꯄꯨꯔꯨꯁꯣꯠꯇꯝꯅ ꯆꯟꯗ꯭ꯔꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯁꯛ ꯈꯪꯗꯣꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯆꯟꯗ꯭ꯔꯅ ꯁꯔ ꯈꯪꯗꯣꯛꯆꯔꯦ, ꯃꯥꯒꯤ ꯃꯃꯤꯡ ꯗꯦꯕ ꯀꯧꯏ, ꯕꯤꯀꯤꯂꯤ ꯄꯗꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ꯫ ꯄꯗꯃꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯟꯕꯒ SI ꯄꯨꯔꯨꯁꯣꯠꯇꯝ ꯈꯔ ꯍꯩꯅꯗꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯒ ꯄꯗꯃꯁꯨ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯗꯦꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯝꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯔꯥꯝꯒꯤ ꯃꯃꯥꯒ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯁꯇ꯭ꯌꯒꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯌꯨꯝꯗ ꯇꯤꯚꯤꯗ ꯌꯦꯡꯂꯤ꯫ ꯔꯥꯝꯁꯨ ꯁꯇ꯭ꯌ ꯂꯥꯛꯄꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯨꯒ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯔꯥꯝ ꯃꯊꯥ ꯁꯥꯕꯅ ꯄꯥꯈꯠꯄꯅ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯄꯗꯃꯥꯅ ꯗꯦꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯗꯦꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯃꯗꯨ ꯎꯕꯗ SI ꯄꯨꯔꯨꯁꯣꯠꯇꯝꯅ ꯃꯦꯗꯥꯝ ꯄꯨꯡ 24ꯒꯤ ꯃꯇꯝꯗ ꯄꯤꯕꯤꯌꯨ, ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯩ ꯃꯤꯍꯥꯠ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕꯗꯨꯗ ꯄꯗꯃꯥꯅ ꯌꯥꯔꯦ ꯇꯣꯛꯂꯣ, ꯃꯗꯨ ꯅꯪꯒꯤ ꯁꯛꯇꯤꯒꯤ ꯋꯥꯍꯪꯕꯗꯅꯤ, ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ, ꯑꯩꯒꯤ ꯏꯆꯥ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯣ
ꯄꯨꯡ ꯀꯨꯟꯃꯔꯤ ꯃꯅꯨꯡꯗ ꯍꯌꯦꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯥꯝꯕꯨ ꯕꯣꯔꯥ ꯑꯃꯗ ꯍꯟꯖꯤꯟꯗꯨꯅ ꯄꯨꯔꯛꯂꯒ ꯐꯨꯊꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯔꯥꯝꯁꯨ ꯃꯀꯠ ꯍꯜꯂꯛꯇꯨꯅ ꯗꯥꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯤ꯫ ꯉꯥꯏꯈꯩ ꯃꯇꯨꯡꯗ ꯔꯥꯝꯅ ꯗꯥꯁ ꯆꯥꯎꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯊꯔꯕ ꯃꯇꯨꯡꯗ ꯗꯥꯁꯀꯤ ꯃꯕꯣꯛꯇ ꯌꯣꯠ ꯑꯃꯅ ꯊꯤꯟꯒꯦ ꯇꯧꯔꯒ ꯅꯪꯒꯤ ꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯧꯕꯤꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯈꯨꯠ ꯊꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯗꯥꯁꯅ ꯑꯗꯨꯗꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯦꯡꯕ ꯗ꯭ꯔꯒꯇꯨ ꯂꯧꯍꯧꯔꯒ ꯑꯇꯥꯡꯇ ꯌꯥꯝ ꯉꯛꯇ ꯍꯥꯠꯄ ꯕꯦꯛ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯝꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯇꯤ CIDꯒꯤ ꯂꯧꯔꯛꯈꯤꯕ ꯗ꯭ꯔꯒꯀꯤ ꯄꯦꯀꯦꯠ 8ꯃꯛ ꯗꯥꯁꯇ ꯂꯣꯏꯅ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯝꯅ ꯗ꯭ꯔꯒꯀꯤ ꯄꯦꯀꯦꯠ 8 ꯑꯗꯨꯕꯨ ꯌꯥꯝꯒꯤ ꯄꯦꯀꯦꯠ ꯑꯣꯜꯂꯝꯂꯤꯕꯅꯣ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯝ ꯂꯝꯕꯤ ꯅꯥꯀꯟꯗ ꯆꯥ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯐꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯃꯍꯥꯛꯀ ꯗꯦꯕꯀꯅ ꯄꯨꯟꯅ ꯍꯨꯔꯥꯟꯃꯤꯟꯅꯔꯛꯈꯤꯕ ꯗ꯭ꯔꯒ ꯑꯗꯨ ꯀꯔꯝꯅ ꯌꯥꯝ ꯑꯣꯜꯂꯤꯕꯅꯣ ꯃꯗꯨ ꯈꯟꯕꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯇꯟꯗꯥ ꯑꯁꯤꯗ ꯆꯟꯗ꯭ꯔꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯆꯥ ꯊꯛꯅꯕ ꯐꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯔꯥꯝꯒꯤꯗꯃꯛ ꯄꯨꯊꯣꯔꯛꯄ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨ ꯆꯟꯗ꯭ꯔꯅ ꯂꯧꯔꯒ ꯑꯗꯨꯃꯛ ꯊꯛꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯃꯪꯂꯤ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯅ ꯕꯣꯁ ꯅꯪꯕꯨ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯃꯥꯜꯂꯤ, ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯣ? ꯃꯗꯨꯗ ꯔꯥꯝꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯪꯅ ꯈꯜꯂꯤꯗꯨꯕꯨ ꯗ꯭ꯔꯒꯇꯨꯒꯤ ꯃꯔꯝꯗꯔꯣ? ꯃꯗꯨ ꯍꯦꯛ ꯄꯜꯂꯛꯄꯗꯒꯤ ꯔꯥꯝ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯅ ꯅꯪꯒꯤ ꯗ꯭ꯔꯒ ꯑꯣꯟꯊꯣꯛꯄꯗꯣ ꯔꯥꯙꯤꯀꯥꯅꯅꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯃꯥꯅꯅꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯔꯥꯝ ꯍꯥꯟꯅꯗꯒꯤ ꯉꯛꯏꯉꯩꯗ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯃꯥꯅ ꯀꯔꯝꯅ ꯗ꯭ꯔꯒ ꯑꯗꯨ ꯑꯣꯟꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯍꯜꯂꯛꯂꯤ꯫ ꯔꯥꯝꯒ ꯗꯦꯕꯒꯅ CIDꯒꯤ ꯗ꯭ꯔꯒ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯗꯦꯕꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯥꯒꯤ ꯃꯃꯥ ꯊꯦꯡꯅꯕꯅꯤ꯫ ꯃꯗꯨꯗ ꯔꯥꯝꯒꯤ ꯃꯃꯥ ꯔꯥꯙꯤꯀꯥꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯐꯥꯎꯗ ꯑꯃꯨꯛꯇ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯨ ꯍꯥꯏꯕꯗꯨꯗ ꯗꯦꯕꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯂꯝꯕꯤꯗ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯈꯔ ꯂꯩꯒꯗꯧꯕ ꯂꯩ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛꯀꯤ ꯂꯤꯁꯇꯨ ꯄꯤꯔꯒ ꯗꯦꯕꯅ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯔꯥꯝꯒꯤ ꯃꯃꯥꯅ ꯗ꯭ꯔꯒ ꯑꯗꯨꯒ ꯌꯥꯝꯒ ꯑꯣꯟꯊꯣꯛꯅꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯔꯥꯝꯅ ꯂꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯔꯦꯝꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯗ꯭ꯔꯒ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁ ꯑꯗꯨꯗ ꯌꯥꯎꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡ ꯔꯥꯝꯅ ꯆꯟꯗ꯭ꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯅꯪ ꯀꯅꯥꯅꯣ? ꯃꯗꯨꯗ ꯆꯟꯗ꯭ꯔꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯤꯉꯩꯗ ꯋꯥꯔꯤꯁꯤ ꯍꯥꯟꯅ ꯇꯥꯈꯣ꯫ ꯃꯁꯨ ꯃꯕꯦꯟꯗ ꯂꯩꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯣꯒꯁꯠꯀꯤ ꯇꯥꯡ 35ꯒꯤ ꯋꯥꯔꯤ ꯑꯗꯨ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯔꯥꯝꯅ ꯍꯨꯏ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯔꯛꯂꯒ ꯗꯦꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕ ꯃꯇꯨꯡ ꯗꯦꯕꯅ ꯃꯉꯣꯟꯗ ꯗ꯭ꯔꯒ ꯍꯥꯞꯆꯤꯜꯂꯕ ꯕꯤꯌꯔꯗꯨ ꯊꯛꯂꯨꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯇꯨꯝꯊꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯤꯙꯤꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛ ꯇꯥꯕ ꯐꯪꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯗꯦꯕꯗꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯉꯥꯎꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯔꯥꯝꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯍꯥꯏꯈꯤꯕꯒꯨꯝ ꯆꯧꯀꯤꯗꯨꯗ ꯅꯤꯙꯤ ꯄꯨꯟꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯤꯙꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯅꯤꯙꯤꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯒꯨꯝꯅ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯜꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧ꯫ ꯃꯗꯨꯗ ꯗꯦꯕꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡꯗꯒꯤ ꯇꯥꯟꯅꯗꯨꯅ ꯀꯣꯜꯂꯒ ꯐꯥꯔꯨꯕꯅꯤ꯫ ꯏꯟꯈꯠꯂꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯅꯤꯡꯗꯒꯤ ꯀꯣꯜꯂꯒ ꯐꯥꯔꯨꯕ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯨꯔꯤꯠꯇꯨ ꯅꯪꯒꯟꯗ ꯈꯔ ꯁꯦꯒꯥꯏꯕꯗꯨ ꯎꯔꯨꯕꯗꯒꯤ ꯔꯥꯝꯗ ꯁꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯥꯛꯈꯤ꯫ ꯋꯥꯈꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯙꯤꯒꯤ ꯃꯐꯝꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯙꯤꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯌꯣꯠꯄꯤ ꯌꯥꯎꯕ ꯌꯣꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯌꯨꯡꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯦꯟꯈꯤꯒꯦ ꯍꯣꯠꯅꯕꯗꯨꯗ ꯔꯥꯝꯅ ꯃꯊꯕꯥꯛꯇ ꯌꯨꯡꯂꯤꯕ ꯌꯣꯠꯄꯤ ꯌꯥꯎꯕ ꯌꯣꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯪꯂꯛꯄ ꯃꯇꯝꯗ ꯅꯤꯙꯤꯒꯤ ꯂꯨꯈꯝꯗ ꯄꯥꯟꯕꯗꯒꯤ ꯅꯤꯙꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯛꯊꯗꯨꯅ ꯇꯥꯈꯤꯕꯅꯤ꯫ ꯋꯥꯔꯤꯗꯤ ꯆꯞ ꯃꯥꯟꯅꯩ, ꯇꯧꯕꯇꯕꯨ ꯃꯃꯥꯡꯗ ꯔꯥꯝꯅ ꯂꯤꯈꯤꯕꯗꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯗꯦꯕꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯇꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯔꯥꯝ ꯃꯁꯥꯃꯛꯅ ꯇꯧꯕꯅꯤ꯫ ꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯃꯥꯗ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯗꯦꯕꯒꯤ ꯃꯊꯕꯥꯛꯇ ꯌꯨꯡꯈꯤꯕ ꯌꯣꯠꯄꯤꯒꯤ ꯃꯃꯤꯗꯨ ꯅꯪꯒꯤ ꯊꯕꯥꯛꯇ ꯇꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯁꯠ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯌꯣꯠꯄꯤꯒꯤ ꯃꯈꯨꯟ ꯑꯗꯨ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯗꯤ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯔꯥꯝꯅ ꯄꯤꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯔꯥꯝꯒꯤ ꯃꯊꯕꯥꯛꯇ ꯐꯨꯔꯤꯠ ꯁꯦꯒꯥꯏꯗꯨꯅ ꯌꯣꯠꯄꯤꯒꯤ ꯃꯈꯨꯟ ꯇꯥꯕ ꯎꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯈꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯗꯦꯕꯗꯁꯨ ꯃꯍꯥꯛꯅ ꯃꯤꯅꯝꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯍꯤꯁꯥꯞ ꯂꯣꯏꯁꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯗꯨꯒꯤ ꯃꯈꯥ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯂꯨꯄꯥ ꯂꯥꯈ 50 ꯑꯗꯨ ꯁꯨꯔꯝꯗꯕꯗꯒꯤ ꯗꯦꯕꯅ ꯕꯣꯁ ꯍꯥꯟꯅ ꯂꯨꯄꯥ ꯂꯥꯈ 50 ꯌꯥꯅꯈ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥ ꯋꯥꯅ ꯄꯤꯔꯤꯕꯁꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯗꯥꯁꯅ ꯍꯩ ꯗꯤꯜ ꯑꯁꯤ ꯅꯪꯒ ꯇꯧꯅꯕ ꯅꯠꯇꯦ, ꯅꯪꯒꯤ ꯅꯌꯥꯝꯕꯒꯨꯝꯕ ꯔꯥꯝꯒ ꯇꯧꯅꯕꯅꯤꯅꯦ꯫ ꯅꯪꯒꯨꯝꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯒꯤ ꯁꯣꯏꯕ ꯃꯤꯒ ꯑꯩꯒ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯕ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯀꯣꯛ ꯂꯩꯕ ꯔꯥꯝꯒꯨꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯗꯥꯁꯅ ꯔꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯗꯔꯀꯥꯔ ꯂꯩꯇꯦ, ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯅꯣꯡꯃꯩ ꯑꯃ ꯄꯤꯁꯜꯂꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯦꯕꯅ ꯔꯥꯝꯗ ꯔꯥꯝ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯅꯠꯇꯕ꯭ꯔꯅꯦ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨꯗ ꯔꯥꯝꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯑꯣ ꯃꯔꯨꯞ ꯑꯣꯏꯕꯅꯔ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯤꯕꯗꯣ? ꯑꯩꯁꯤꯕꯨ ꯅꯪꯅ ꯄꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯤꯔꯥ? ꯄꯩꯁꯥꯒꯤꯗꯃꯛ ꯃꯤꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯛꯄꯗꯨꯗ ꯃꯕꯥꯅꯤ ꯈꯔ ꯃꯨꯛꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯝꯅ ꯗꯦꯕꯕꯨ ꯃꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫
ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯔꯥꯝ ꯑꯃꯁꯨꯡ ꯗꯦꯕ ꯑꯔꯥꯟꯕ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯔꯥꯝꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯀ꯭ꯂꯥꯁ 10ꯗ ꯀꯥꯖꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯃꯔꯨꯞ ꯑꯗꯨꯕꯨꯁꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄ ꯑꯗꯨꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯑꯦꯕ꯭ꯔꯣꯗꯇ ꯃꯄꯥꯟ ꯂꯝꯗ ꯂꯣꯟꯅ ꯆꯦꯟꯈꯤ ꯍꯣꯠꯅꯕꯅꯤ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯈꯪꯂꯔꯣꯏ ꯃꯔꯥꯟ ꯄꯨꯝꯕ ꯗꯦꯕꯗ ꯊꯪꯖꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯖꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯔꯥꯝ ꯑꯔꯥꯛꯄ ꯑꯣꯇꯣ ꯑꯃ ꯐꯥꯗꯨꯅ ꯃꯀ꯭ꯂꯥꯞ ꯊꯛꯇꯛ ꯅꯤꯛꯇꯨꯅ ꯆꯠꯈꯤ ꯍꯣꯠꯅꯔꯤ ꯃꯗꯨꯗ ꯆꯟꯗ꯭ꯔꯅ ꯅꯥꯀꯟꯗꯒꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯗꯣ ꯆꯦꯟꯅꯤꯡꯕ ꯖꯒꯥꯗ ꯆꯦꯜꯂꯣ ꯑꯗꯨꯕꯨ ꯅꯪꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯅꯤꯙꯤꯒꯤ ꯃꯄꯨꯗꯨꯗꯤ ꯅꯪꯒꯤ ꯑꯔꯣꯠꯄꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯗꯛꯇ ꯈꯪꯕ ꯉꯝꯕ ꯅꯪꯕꯨꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯐꯥꯎꯕ ꯁꯥꯏꯀ꯭ꯔꯦꯇꯤꯁ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯀꯥꯇꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯍꯧꯔꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯒ ꯁꯇ꯭ꯌꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯕ ꯐꯪꯂꯤ ꯇꯁꯦꯡꯕꯒꯤꯗꯤ ꯁꯇ꯭ꯌꯁꯨ ꯄꯤꯛꯂꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯅꯝꯖꯥ ꯅꯝꯊꯤꯅꯕꯒꯤ ꯆꯩꯊꯦꯡ ꯐꯪꯈ꯭ꯔꯕꯅꯤꯅ ꯇ꯭ꯔꯣꯃꯥ ꯑꯃ ꯑꯗꯨꯃꯛ ꯂꯩꯕꯗꯒꯤ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯗ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯄꯦꯁꯦꯟ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯇ꯭ꯌꯗ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯁꯇ꯭ꯌ ꯅꯪ ꯑꯅꯥꯕꯗꯤ ꯄꯨꯡꯐ ꯐꯔꯕꯅꯤ ꯑꯗꯣ ꯅꯪ ꯃꯇꯤꯛ ꯆꯥꯅ ꯀꯜꯂꯕ꯭ꯔꯥ ꯀꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛꯀ ꯊꯦꯡꯅꯔꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯁꯇ꯭ꯌꯁꯨ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯇꯧꯐꯝ ꯈꯪꯗꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯃꯈꯨꯠꯇꯨ ꯊꯛꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯁꯇ꯭ꯌꯗ ꯌꯦꯡꯉꯨ ꯁꯇ꯭ꯌ ꯅꯤꯙꯤꯁꯨ ꯅꯪꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯅꯤ ꯅꯤꯙꯤ ꯍꯦꯛ ꯄꯜꯂꯛꯄꯗꯒꯤ ꯁꯇ꯭ꯌꯅ ꯁꯔ ꯑꯩ ꯏꯀꯥꯎ ꯀꯥꯎꯏ ꯅꯤꯙꯤꯗꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ ꯃꯗꯨꯗ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯇꯞꯅ ꯑꯩꯒ ꯏꯁꯨ ꯅꯨꯄꯤꯒꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯂꯝꯆꯠꯂꯨꯗꯕ ꯍꯨꯏ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯅꯪꯒꯨꯝꯅ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯂꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯕꯣꯛꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯇ꯭ꯌꯗ ꯄꯤꯔꯒ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯍꯨꯏ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯕꯣꯛꯁ ꯑꯁꯦ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯔꯒ ꯕꯣꯛꯁ ꯑꯗꯨ ꯄꯤꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ 9mm ꯑꯃ ꯐꯨꯜ ꯂꯣꯗ ꯇꯧꯔꯒ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯔꯥꯝꯁꯨ ꯁꯇ꯭ꯌ ꯂꯧꯅꯕꯒꯤꯗꯃꯛ ꯕꯦꯒ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯂꯤ ꯔꯥꯝ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯣ ꯔꯥꯝ ꯅꯠꯇ꯭ꯔꯥ ꯌꯪ ꯃꯦꯟ ꯅꯪꯒꯤꯗꯃꯛ ꯁꯇ꯭ꯌꯅ ꯋꯥꯔꯤ ꯌꯥꯝꯅ ꯂꯤꯅꯦ ꯑꯗꯨꯒ ꯁꯇ꯭ꯌꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯇ꯭ꯌ ꯌꯦꯡꯉꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯇꯁꯦꯡꯅ ꯎꯍꯟꯗꯕꯁꯨ ꯌꯥꯎꯕꯅꯤ ꯅꯤꯁꯥ ꯑꯃꯁꯨꯡ ꯀꯥꯝꯒꯤ ꯏꯔꯥꯡꯅ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯈꯪꯕ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯔꯥꯝ ꯃꯔꯥ ꯂꯩꯖꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯐꯝ ꯈꯪꯗꯗꯅ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯔꯥꯝꯅ ꯁꯇ꯭ꯌꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯂꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯇ꯭ꯌ ꯃꯥꯡꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯥꯃꯛꯇ ꯊꯣꯛꯄꯒ ꯑꯃꯨꯛ ꯈꯜꯂꯗꯨꯅ ꯕꯣꯛꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯔꯥꯝꯒꯤ ꯃꯊꯕꯥꯛꯇ ꯁꯇ꯭ꯌꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯔꯝꯃꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯔꯥꯝ ꯂꯣꯡꯅ ꯍꯥꯏꯊꯈꯤꯕꯒ ꯂꯣꯏꯅꯅ ꯇꯟꯖꯥꯗꯨꯗ ꯄꯗꯃꯥꯁꯨ ꯗꯦꯕ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯔꯥꯝ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯔꯥꯝ ꯊꯤꯔꯛꯄꯗ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯔꯥꯝ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕ ꯃꯇꯨꯡ ꯁꯇ꯭ꯌ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯗꯃꯥꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗ ꯍꯩ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯃꯤꯍꯥꯠ ꯑꯁꯤ ꯇꯥꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯐꯅꯕ ꯁꯤꯟꯈ꯭ꯔꯣ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯒ ꯆꯟꯗ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯃꯤꯟꯅꯔꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯅ ꯅꯤꯙꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯀꯣꯃꯥꯗ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯗꯤ ꯉꯛꯄꯅ ꯂꯣꯏꯔꯗꯨꯅ ꯗꯥꯛꯇꯔ ꯁ꯭ꯌꯥꯝꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯃꯍꯥꯛꯀ ꯆꯟꯗ꯭ꯔꯒ ꯄꯨꯟꯅ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯆꯟꯗ꯭ꯔꯗꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯕꯅꯤ ꯅꯤꯙꯤ ꯄꯣꯠꯂꯣꯏꯅꯕ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯃꯨꯠꯈꯤꯕꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯅꯤꯙꯤꯒꯤ ꯃꯍꯨꯠꯇ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝꯒꯤ ꯃꯄꯥꯟꯗ ꯁꯤꯗꯨꯅ ꯂꯩꯈꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯤꯙꯤꯒꯤ ꯍꯛꯆꯥꯡ ꯁꯥꯗꯨꯅ ꯄꯣꯠꯂꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯃꯛ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ 14 ꯑꯥꯒꯁꯇ ꯅꯤꯙꯤꯅ ꯑꯆꯥꯄꯣꯠ ꯄꯤꯖꯈꯤꯕ ꯑꯍꯜ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯏ ꯍꯥꯏꯕ ꯈꯛꯇꯅꯤ ꯍꯧꯖꯤꯛꯁꯨ ꯅꯤꯙꯤ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯂꯨꯔꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯤꯕꯒꯤ ꯆꯥꯟꯁ 50-50 ꯑꯣꯏꯔꯤ ꯃꯊꯪꯒꯤ ꯆꯤꯟꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯀꯣꯃꯥꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡ ꯅꯤꯙꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯂꯤ ꯊꯋꯥꯏ ꯍꯤꯡꯂꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯒ ꯗꯦꯕ ꯍꯥꯠꯄꯗ ꯔꯥꯝꯒ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕ ꯗꯥꯁꯄꯨꯁꯨ ꯄꯗꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯃꯛꯇꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯒ ꯗꯦꯕꯒꯤ ꯂꯃꯟ ꯈꯨꯝꯅꯤ ꯑꯗꯨꯒ ꯗꯥꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡ ꯈꯨꯄꯨꯅ ꯆꯠꯊꯔꯝꯂꯤꯕ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯑꯗꯨꯁꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯨꯟꯅ ꯀꯣꯟꯁꯇꯦꯕꯜ ꯆꯟꯗ꯭ꯔꯗ ꯄꯤꯕ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯒꯦ ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯝ ꯀꯃꯦꯟꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯒꯤ ꯁꯁꯄꯦꯟꯁ ꯁ꯭ꯇꯣꯔꯤ ꯑꯃ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯍꯌꯨꯝ ꯁꯤꯗꯕ